Now, YouTube channel itu sinam yang perlu tana welcome to Jari Kunjari sinam yang sisu ai live haujare sinam yang lapiu ngai wari nungai sanasi awan nungai wai sanasi ko tahu tahu miasi nungsi nungai wai sanasi sinam yang cai sing channel bro sing jauh kemai tahu nih sing jauh di hana deko sinam yang punjalu pajana sinam yang kerangan lagi lapiu ai live tharo haujare sinam yang wai sanasi Mem kadang alai sinau lapio support tobio tong liang takan kenapa jalan ni nama itu kanano thank you like to bire sinau kanano comment to thambiramu like to bire damakta thagatchari kenapa jalan like to bire bagi damakta hangai ten thagatchari sinau kana oibno comment nama thambiramu like lai kanano like to biriba thagatchari ado comment macha am thambiramu sinau mayam like to birabina comment macha am thambiu ko Mayang komen thambiramu like lakoi tamke thagatchari like mari lai thank you thagatchari like mangalai like mga topirpa like mari topirpa tamakta sinam membu hangai tana thagatchari mangol natana चक्चारबाई नाउ ओजा नमस्ते ओजा खुरमजरी ननाउ चक्चाजद्री ओजा चक्चाबिरब्रो चाकपुदी लोरे ओजा चाजद्री चक्चारनी ओजा चक्चाबिरब्रो ओजा करी हिंजांग हाबीगे ngasiसे मणिपुरगी पाउदी नुंगाइरे ngasiसे जतु बेकनो परो ओइ पापा चाकु पेकनो दो Aku sendiri blue sekali, wow, like ama gini tamgon, thank you, cak cara bo, oja mani putih oja bi mona kagre, hendak ngasi board asi,
BJP लेहौरे खुबाकना काख्रे Enggen namanya fadana pinjinte meningdo blue cakcara bo kanyang chai koi blue cakcara bo kanyang chage iromba chare 오자 이런마다 어떻게 뭐天자 들어보자 nga싱 통바 와 무릉 nga싱 통바 이거 만나래 해 무릉 nga싱 통바 이거 만나이 능 nga싱 통바 이거 만나래 nga시디 짜라보 짜드리보 오자기 이런마 짜바세 오자 마텐 좀 통가 자우들어보자 nga 자우들어보자기 니 시험 우르르레 시험 아이수 싸게 떠오리 자민네르시 뿐나 이가 야예 뿐 자민네르시 뿐나 자민네르시 야예 아코자 레이트바 아이코이디 강호 아마가 호나레 강호 아마가 에 오자수수 하우이네 케노자 강호 하이버시수 오자 하우 콜바 힌장 오자 레이트바 하이비누다 오자 레이트바 하이비누 누가이티 오자 오자는 또 하라가 나나 오코다 반제예바 오자 아나 하이버제 기타 빡세디 오자 leitaba haibasiti oja mayum ke lejedraba ko kana hana ujedraba mama mapa macha masu lejedraba lebedu mudubu kantore like dan tore oja thank you ite mabu haninga ite thagachari wow ai ina koru lae yambagi live ngaijeram bani thank you ko koru sentang ka to ka chang ha cô lại đáp tông lời có cô chắc chắn là ba miss cô cái sẽ tăng tiền cái cô sẽ cái ba cô cái nhang chơi cái tiền nó học n e s Terus koro K-O R-O koro Wenam lai I like ama thank you wenam thagachari tanggon election gi result se thamoida kari phauge okay koro hojik ai ama koro ga tawjari sab ama ko wow koi korau di ni se to isung ko korau gi video ta chang hi ya ai like ama nungai kaino Bro, ngasigi rijan di taba nungai. New Manipuri WhatsApp status name is Koro 10 views. Koro ay sab to rami
ꯊꯥꯔꯝꯃꯤ ꯆꯦꯅꯦꯜꯗꯤ ꯄꯥꯏꯗꯦꯀꯣ ꯁꯥꯞ ꯑꯃ ꯇꯧꯔꯕꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯪꯒꯣꯜ ꯑꯩꯗꯤ ꯌꯦꯡꯉꯤ ꯃꯈꯟ ꯀꯩꯕ ꯃꯈꯟ ꯀꯂꯤꯖꯥ ꯉꯧꯔꯒ ꯃꯈꯟ ꯀꯂꯤꯖꯥ ꯉꯧꯔꯒ ꯀ꯭ꯂꯥꯁ ꯑꯗꯣ ꯖꯨꯂꯥꯏ ꯗꯦꯠ 31 ꯑꯗꯨꯋꯥꯏꯗ ꯅꯇꯤꯝꯒ ꯂꯥꯛꯀꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯌꯥꯝꯕ ꯋꯦꯜꯀꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯪꯒꯣꯜ ꯑꯩꯗꯤ ꯌꯦꯡꯉꯦ ꯃꯈꯟ ꯀꯩꯕ ꯃꯈꯟ ꯀꯂꯤꯖꯥ ꯉꯧꯔꯒ ꯆꯥꯁꯤ ꯑꯗꯣ ꯖꯨꯂꯥꯏ ꯗꯦꯠ 19 ꯑꯗꯨꯋꯥꯏꯗ ꯅꯇꯦꯝꯒ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯀꯔꯤ ꯈꯨꯟꯗ ꯂꯥꯛꯀꯗꯧꯅꯣ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯌꯦꯟꯒꯤ ꯃꯈꯜ ꯀꯂꯤꯖꯥ ꯉꯧꯔ ꯆꯥꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯄꯣꯠ ꯑꯁꯤꯗꯤ ꯑꯩꯗꯤ ꯍꯩꯅꯗ꯭ꯔꯦ ꯀꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯁꯤ ꯀꯣ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯑꯩꯗꯤ ꯌꯦꯟꯒꯤ ꯃꯈꯟ ꯀꯂꯤꯖꯥ ꯉꯧꯔꯒ ꯆꯠꯁꯦ ꯑꯗꯣ ꯖꯨꯂꯥꯏ ꯗꯦꯠ 19 ꯑꯗꯨꯋꯥꯏꯗ ꯅꯇꯦꯝꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯌꯦꯟꯒꯤ ꯃꯈꯟ ꯈꯖꯥꯏꯗꯨꯗꯤ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯣꯏꯅ ꯑꯩ ꯁꯨꯝ ꯂꯥꯡꯖꯒꯦ ꯑꯩ ꯂꯥꯛꯑꯦ ꯑꯣꯏꯅꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅꯥꯝꯁꯦ ꯁꯨꯝ ꯌꯦꯡꯒꯦ ꯑꯣꯏꯅꯥꯝꯁꯤꯅ ꯑꯕꯣꯝꯆꯥ ꯀꯥꯏ ꯆꯠꯈꯔꯦ ꯑꯕꯣꯝꯆꯥ ꯑꯣꯏꯅꯥꯝ ꯑꯣꯏꯅꯥꯝ ꯏꯟꯒꯦ ꯀ꯭ꯌꯨ ꯌꯥꯝꯕ ꯀꯣꯔꯧ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯣꯏꯅꯥꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯕ꯭ꯂꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ ꯑꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯀꯣꯔꯧ ꯆꯥꯔꯅꯤ ꯀꯣꯔꯧꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯕꯣꯝꯆꯥ ꯑꯣꯏꯅꯥꯝ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯑꯕꯣꯝꯆꯥ ꯑꯣꯏꯅꯥꯝ ꯊꯤꯟꯖꯤꯟꯒꯦ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯋꯥꯎ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯀꯔꯤ ꯉꯥꯅꯣ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯀꯔꯤ ꯉꯥꯅꯣ ꯀꯣꯔꯧ ꯊꯣꯏꯕꯤ ꯑꯩ ꯆꯥꯕ ꯍꯧꯒꯠꯂꯦ ꯆꯥꯛ ꯊꯤꯗ꯭ꯔꯤꯕꯅꯤ ꯑꯣ ꯑꯩ ꯆꯥꯕ ꯍꯧꯒꯠꯂꯦ ꯆꯥꯛ ꯊꯤꯗ꯭ꯔꯤꯌꯦ
ꯆꯥꯛ ꯊꯤꯗꯕꯅꯤ ꯊꯣꯏ ꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏꯒꯤ Sky is one sky R2 R block B L O G block Ngasingnya iyamba wow ngasise korowne blue skirt ne iyambaga hinjang akhoi hum manai ko dugidi hojik akhoi aigi nungsirba now skirt blue skirt tasu blue ai sap ama chakhrami ko blue dasu sap ama chakramni achenendi paide adu sapoti tawre ko video su yengi blue tai ko chak to puthoro hairo itimada chak saim pu blue adu blue dasu sap ama tawrami ko video su yengi achenendi paide ai sap ama tawre ko hojik hayeng nonglaga mulakani chak to puthao hairo itimada puthorani ado blue dasu sap ama tawrami ko si sure nah sinaw kanalay support na lapiyo hawai sanase 3 kablugi short video yang nungai four five 6
더비 뚱그래. 파게 동전 하이제다 태어나기바 파게 전 하이제다 태어나기바 붕잼바두나 ngaga changnakiba jiban jyoti thabak tauba icha nupigi manakta lakadongni oh ho 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 oh ma de ta de mingsidi chai la thore okay 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 그 딸의 명실이 맞습니다. 어이 쌀 소리 마네 이찬이비가 나타나 가동네 네 난tin다 따다 라우나 세 따다 나이 또 될거 시체 ngama 통에 하와이가 ngama 코가 통바 아두가 마린카 ngauba amaga 하오래 와우 에스 블루리 배 짜타리 또 이시대 블루 사바면 짝하니까 예 블루리 배 짜타리랑 시 매 거울랑 거 따라로에 시세 nga ama 통에 하와이 nga 먹고 그 통바 그게디 아두가 마린카 ngauba amaga 하오래 짜타로 kakak punim jari Hare Krishna 7 like kakak thank you kakak kenyang chage chadri sharma chage na tauri ko chage na tauri sharma de kenyang chai sharma kenyang chai nung chubra kaka nung chude nung di mangi ko nung di chude sarma noi duga chubra nung di chude nung di mangi kaka hoi chak thienge chai cha male ai chak dang thienge chai ai pung tara dai daga chai ko 9 akoge 9:30 pung 10 pung tara dumai chai 이싱 가라 강타라브로 강타레 설마 이싱 거기 러북덕이 뚜레ን 마판자우 그래거 뚜레ን 마판자우 그래 거 이싱 가라 강타라버 이싱가 강타레 블루아트네 히히히 에노 그래 뭐네 난 잠하우 짜타레 ngasi디 거기 이비에 만나 파연 통피자 말고 나데 나테마 purakani 오자우 짜우톤수 자록가니 오 로이나 푸드라 깨다우레 자예 따다 노마나 강한비로 했다 ngasi기 마텔시나 까리 카카 샤마 ngasi kakai nga thonge ko asing thonge ro jaye tada ite masulak piro ade kho ja chakton chu lakane haime nungai jare tabada kanagi sapno haisibu akhoge aina blue dane sa ma tobane
ꯁꯥꯞꯅꯣ ꯍꯥꯏꯁꯤꯕꯣ ꯀꯀꯥꯁꯦ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯀꯥꯅꯦ ꯃꯅꯦ ꯃꯅꯦ ꯎꯝ ꯀꯀꯥ ꯑꯍꯟ ꯑꯣꯏꯔꯦꯗ ꯑꯍꯜ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯆꯍꯤ ꯌꯧꯔꯦ ꯁꯔꯃ ꯁꯤꯁꯇꯔ ꯍꯥꯏꯔꯤꯁꯦ ꯆꯦꯟꯅꯦꯜ ꯑꯣꯏꯅ ꯍꯥꯡꯕ꯭ꯔꯣ ꯃꯅꯦ ꯀꯀꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯉꯥꯁꯦ ꯀꯩꯅꯣ ꯑꯩꯗꯤ ꯏꯂꯤꯁꯥꯅ ꯃꯍꯥꯎꯔꯦ ꯀꯀꯥꯒꯤꯗꯤ ꯉꯥꯁꯤꯡꯅ ꯃꯍꯥꯎꯔꯦ ꯑꯩꯗꯤ ꯏꯂꯤꯁꯥꯁꯦ ꯌꯥꯝ ꯆꯥꯗꯦ ꯍꯣꯏ ꯍꯣꯏ ꯅꯃꯦꯁ ꯑꯗꯨꯅꯦ ꯑꯩꯗꯤ ꯂꯤꯁꯥꯁꯦ ꯊꯣꯏꯗꯣꯛꯅ ꯈꯨꯜꯂꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯥꯁꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯩ ꯂꯤꯁꯥꯁꯦ ꯆꯥꯕ ꯍꯩꯅꯗꯦ ꯂꯤꯁꯥ ꯆꯥꯔꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯋꯦꯀꯣ ꯅꯃꯤꯁ ꯅꯪ ꯀꯗꯥꯏꯗꯅꯣ ꯍꯪꯉꯛꯑꯦ ꯑꯗꯣ ꯁꯔꯃꯥꯒ ꯀꯅꯦꯛ ꯇꯧꯅꯔꯣ ꯀꯣꯔꯧ ꯀꯣ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯑꯗꯣ ꯀꯣꯔꯧ ꯅꯃꯦꯁ ꯀꯣꯔꯧ ꯁꯔꯃ ꯁꯤꯁꯇꯔꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯣꯀꯣ ꯁꯣꯏꯗꯅ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯑꯩ ꯄꯂꯥꯏꯕꯣꯟꯗꯒꯤꯅꯤ ꯍꯥꯏꯔꯛꯑꯦ ꯄꯂꯥꯏꯕꯣꯟꯒꯤꯅꯤ ꯑꯗꯨ ꯀꯣꯔꯧꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯁꯤꯁꯇꯔꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯁꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯔꯃꯥꯅꯁꯨ ꯁꯃꯥꯖ ꯁꯤꯁꯇꯔ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯀꯣꯔꯧ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯃꯤꯁ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯅꯃꯤꯁ ꯅꯪꯒꯤ ꯅꯃꯤꯁ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯑꯃ ꯊꯦꯡꯅꯩ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯗꯤ ꯆꯨꯝꯃꯤ ꯍꯥꯏꯈ꯭ꯔꯣ ꯁꯔꯃ ꯀꯗꯥꯏꯗꯩꯅꯣ ꯀꯀꯥꯒꯤ ꯄꯦꯃꯦꯟꯒ ꯐꯪꯗꯦꯗ ꯅꯪ ꯀꯥꯏꯗꯅꯣ ꯉꯔꯥꯡꯗꯣ ꯀꯀꯥꯅ ꯄꯥꯏꯔꯒ ꯀꯥꯏꯗꯩ ꯄꯦꯃꯦꯟꯅꯣꯅꯦ ꯅꯪꯕꯣ ꯀꯀꯥꯅ ꯍꯔꯥꯎꯕꯩ ꯁꯨꯝ ꯄꯥꯏꯕꯅꯤ ꯆꯦꯟꯅꯦꯜꯁꯦ ꯀꯀꯥꯗꯤ ꯆꯦꯟꯅꯦꯜꯁꯦ ꯃꯇꯥꯡꯗ ꯀꯔꯤꯝ ꯈꯪꯗꯦꯕꯀꯣ ꯀꯀꯥꯗꯤ ꯁꯨꯝ ꯃꯌꯥꯝ ꯄꯥꯏꯃꯤ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯍꯥꯏꯔꯦ ꯁꯔꯃꯥꯅ ꯍꯥꯏ ꯅꯣꯛꯂꯛꯑꯦ ꯑꯆꯨꯝꯕꯅꯤ ꯁꯔꯃ ꯀꯀꯥꯒꯤ ꯄꯦꯃꯦꯟ ꯐꯪꯗ꯭ꯔꯤ ꯅꯪꯗꯤ ꯐꯪꯉꯝꯃꯅꯤꯀꯣ ꯁꯔꯃꯥꯗꯤ ꯄꯦꯃꯦꯟ ꯐꯪꯉꯕꯣ ꯄꯦꯃꯦꯟꯅ ꯀꯔꯝ ꯀꯥꯟꯗ ꯐꯪꯕꯅꯣ ꯗꯣꯂꯔ ꯀꯌꯥ ꯆꯪꯉ ꯐꯪꯕꯅꯣ ꯀꯀꯥꯗꯤ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯁꯤꯝꯄꯜ ꯃꯤꯅ ꯄꯥꯏꯅꯩꯅ ꯁꯨꯝ ꯍꯔꯥꯎꯕꯒꯤ ꯃꯌꯥꯝ ꯃꯆꯤꯟ ꯏꯅꯥꯎ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨꯅꯤ ꯀꯀꯥꯅ ꯂꯩꯁꯦ ꯑꯩꯗꯤ ꯀꯀꯥ ꯌꯥꯝ ꯍꯔꯥꯎꯕ ꯑꯗꯨꯒ ꯐꯪ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯅꯠꯇꯦ ꯅꯠꯇꯦ ꯀꯀꯥꯗꯤ ꯑꯦꯅꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯀꯥ ꯄꯩꯁꯥꯒ ꯐꯪꯗꯦꯗ ꯐꯪꯉꯗꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯌꯥꯝꯗ ꯂꯣꯏ ꯈꯪꯍꯟꯒꯅꯤ ꯀꯩꯅꯣ ꯀꯀꯥꯗꯤꯗꯨ ꯐꯪꯒꯅꯤꯒ ꯑꯁꯥ ꯂꯩꯇꯦꯗꯀꯣ ꯀꯗꯥꯏꯗꯒꯤ ꯀꯀꯥꯅ ꯐꯪꯒꯗꯣꯏꯅꯣ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯚ꯭ꯌꯨꯁꯨ ꯏꯀꯥ ꯀꯥꯗꯦ ꯀꯣ ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯌꯦꯡꯗꯦ ꯑꯩꯗꯤ ꯐꯪꯗꯦꯗ ꯀꯀꯥ ꯐꯪꯉꯝꯃꯅꯤꯗ ꯑꯗꯨꯅ ꯀꯀꯥꯗꯤ ꯁꯨꯝ ꯃꯌꯥꯝ ꯄꯥꯏꯅꯩꯌꯦꯅꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅꯀꯣ ꯁꯨꯝ ꯀꯀꯥꯗꯤ ꯄꯥꯏꯕꯅꯤ ꯄꯩꯁꯥꯒꯤꯒ ꯅꯠꯇꯦꯗ ꯁꯔꯃ ꯅꯪ ꯈꯜꯂꯤ ꯀꯀꯥ ꯄꯩꯁꯥ ꯐꯪꯉꯝꯃꯅꯤ ꯁꯤꯅꯦꯕ ꯈꯜꯂꯤꯁꯦꯀꯣ ꯃꯤ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯁꯁꯤ ꯎꯕꯗ ꯀꯀꯥꯗꯤ ꯀꯤꯕꯅ ꯀꯣ 3K ꯌꯧꯕ ꯃꯗꯒꯤꯗꯤ ꯏꯁ
K Joba 25 K Joba 40 65 4 89 95 Joba ure kok ngau jani ha no le achumane kakagi video re sum thangali ba haidone view su yam lakte ko support jamna support tor ko su wale ko kakano su mi video re jamna changdam ne ko dini kakadi ting na haimana mina ga tan tok tro ba khangde ado mayam wai suna suna na china awa nungai potha bon wai suna si ai chaki ge se ai nga thong masiga le china mayam ko nga thong masiga le blue chak to bo ako view cd ai no aduni doni kaka ga khoi noi view cd kai hai de dum kai hai ta to bide ya da bage sum to bage cham manare ko sama sister ge channel se थीबद फंगद्रे सब तौसिनजगे तौबने है शर्मा सिस्टर की चैनल जे फंगदे के शर्मा सिस्टर सुमाइन थमदरा तुम थमगे ओंथो खरजाला शर्मा सिस्टर की चैनल से फंगदे होने होने चाबिउ काका सिगदबा थवाइने इनाउ से ngada charabro ayo ojana haimana ikai re oja kuire nga chadaba ngasi chare me nga si hawai thongma chare nan se hawai thongma chare do ngasi di nga wan chare oja Sharma sister 992 haina sasto hai tarba koro Sharma sister gi se Sharma sister 992 haina sasto hai sasto ro aduga sama sister da sapto ro comment tambirmo sama sister na su support ro kani ko koro koro de uramani da palai bon obene ko kadi ngadana ese chapani uramani da do myam sinau chakcha ke sinam myam su awa potawai sunu je chakcha ke ko myam ngas kele bulu no pukham di olam de wow so he tu ure na sona keno bulu ure ba ai first video da comment pira mo ko listi jengbi gano koro comment thambira mo ko comment thamde khamang mo aham bai chakhom chao nga ngam ga lekta tauke ai mẹ nó ulam bani ko china mẹ nó ulam bani chabada ngauje bi saro kaka chao da ngauje bi saro hai ra saro sama jenge ra sama jenge ra soy iromba hauboni ko kaka hawe chabada ngauje bi saro kaka saurai ba jenge kaka aseng ba yung ko samana ngauje bi chabada saro ai ko yam ado myam ai haurage ko myam chirao de myam chamina se myam ai injera ke
구비 강래짜 mayambu tu lebih ayang na khubak chang tara lo nan tuna ikok lekha tana khu na malem ima sokna punem jari thagat jari gupu punem jari nangi wahai sinadi kakana opasi haitre aina su mayambu khramjari inawu su okchari chak cha chana ko saman ha ha no kre sap to khrabani langlamani hai korona wow kaka jam male malabo ha chara mami no malabo mayam do chak chabinurse ro aina cha su ga cha chai mama do mayam sum jiengo mayam ai cha ge do hukke mayam sum jiengo 너무 허워 내가 공부해 ôi gudo wadi khara ngange ko ai chin lepase haina gande mina lakje basu nungai te paisa man hari tau ko guda kakase jam phabani agu ayu phaigan thagap pile mane unko lamba mubang wa tauge câu ra kakak berarti dah jumpa mbak manimala tu khang kakak manimala Sharma bamun pi khang ai chu ngang tu đi hè habana khang che Sharma wow agu thagatchari hoi agu kai nyang chai kaka se kai yek oidono aidi agu khuman ne agu aikhoi ni atopa aidi dai ko khangde dudi hai ai mi gi manau nupi ni oh ai magi manau nupi ni kaka wow durani sak manharise khangmuri khangi unadri ko baki ai gadu di khangi ba kaka guse yam sibane ai bung siga hai mayam nono ko ai san Sharmana ne kenona charmi chaba chak to manbre ke to hai to bun ko how mana bro kaka mana ye adabu ichana heli phajaba aguna kai kari lamdai oi biriba aguse imphal gini korau khumandi ibudho pakhang baga tonglam liba pongal lemba ga panaraga khuman salai pokpane oh oramni thank you kaka welcome jam nungsi ngasi jam nungai agu amasung koro Sharma sister aduga di kana no akhogi namido aisu he kaugoli ko mayam budhi phabani ne aduga di akhogi art block blue skirt ko jadi blue skirt ne blue skirt punam mak ngasiga aigi elbida pirba china ma punamak aina haijaning badi Sharma su agu su korau su ko loina maite china matani ko support to mina siko agu se nungsibani haiba kaka apangba hoi lo ko china lokhan chana khan ba jadi
amana kitang soirabasu amana kitang karan torubasu ka ngangnagadabani akhoi chinau ko nusi chana leminasi akhoi lona support tawminasi che Sharma atopa ID to akhoi babana paigre duna jado mande oke kona ai pairana dum changjage changke haya kaka chak to chaning ngaroi wa jang ngangati komensu pada jadabani ne ko kaka awabani wade kaka ucha chan toroke agu ka ngangbagi su amutang haibirakera agu kha nganbagisu amutang haibirakera haye corona aguda kha nganbagisu haibirakera hange ko ke thagachari corona hangiba question si yang jingsi agu sat lona hango hauji oke tabra koro agu haise agu sat la sat launa hango hauji haye aguna khangamba ibudho pakhangbaga telemaga haye oke ibudho pakhangbaga telemaga panaraga khangamba pokpa o agi chani yamman khangi agu che momi live tawgadro ma'am tawni chachi khangge ke Sharma hai mana do kaya ibudo pakhangbaga telemaga haibani kaka hoi chabiu kaka tabudi takraba ado kaukhiba hai tare thanks hai oke corona kaukhiba telemada koro hai pakai sai tonga changa thoka sanami sulai mi singi elbista hoi stai tong changa thokpa sanaba mi su lei mi singi life ta mane chumme haya like unlike taura sanabasu jauri life ta mane kakadi madu kaim khalu deko kakadi kaim khanje ke Sharma sina kabagi lapna si amata yakya jadi style toba mi hamam kapaja like kugi dabasu jawe cepet like kugi belai kan kakak ai mane Sharma masih kayak tadi ko live tadi haining dia ai khangni aina khoi ko mai sinau masin na aina 1K jaudingi mamangda ko kakak na tauhi ado ai panjaroi ko kakagi halaktabsu jaure hairo ko naga sage hairpa jaure ko kanai tobiramo aisu kanai tokjirke gaina dugaina haigi haba ko ai kuina kanai tokjaba somna jengbidan tobuni kana haiba jauki ko o khangna tobuni ka haiba kakak kaim khandeda kakadi isai japanina ne video kan to busu jam wai lemar makta sum yang wana kakai to gi ko kakan to sidi
ꯍꯣꯏ ꯃꯤꯅ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯄꯨꯡꯍꯥꯏ ꯍꯥꯏꯔꯤꯃ ꯍꯥꯏꯈꯤꯅꯤ ꯁꯦꯟꯗꯥꯡ ꯂꯝꯕꯤꯗꯁꯨ ꯑꯅꯝꯕ ꯀꯨꯝꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯄꯤꯛꯆꯔꯗ ꯆꯥꯎꯔꯕ ꯃꯃꯤ ꯑꯃ ꯂꯩꯍꯧꯒꯗꯕꯁꯦ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯅ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯈꯔ ꯈꯔ ꯌꯦꯡꯕꯤꯕ ꯑꯌꯥꯝꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯅ ꯈꯔ ꯈꯔ ꯌꯦꯡꯕꯤꯔꯛꯄꯁꯦ ꯀꯀꯥꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯜꯂꯤ ꯀꯣ ꯃꯥꯅ ꯁꯞ ꯇꯧꯔꯛꯇꯦ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦ ꯀꯀꯥ ꯋꯥꯔꯧ ꯄꯨꯔꯧꯁꯨ ꯂꯩꯖꯗꯦꯀꯣ ꯀꯀꯥꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯝ ꯁꯣꯝꯕ ꯆꯠꯆꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯤꯛ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯕ ꯌꯦꯡꯉꯤꯀꯣ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯀꯣ ꯑꯗꯨꯅꯤꯗ ꯁꯔꯃ ꯀꯀꯥ ꯆꯥꯛꯆꯥꯕ ꯂꯣꯏꯗꯣꯔꯦ ꯀꯀꯥ ꯁꯤꯅ ꯀꯥꯕꯒꯤ ꯂꯥꯞꯅ ꯁꯤ ꯑꯃꯇꯪ ꯑꯥꯎ ꯑꯒꯨ ꯆꯥꯔꯦ ꯀꯀꯥ ꯈꯨꯃꯟꯁꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒ ꯊꯣꯡꯒꯥꯏ ꯂꯦꯝꯕꯤꯒ ꯄꯥꯟꯅꯔꯒ ꯄꯣꯛꯄꯅꯤ ꯍꯥꯏꯌꯦ ꯋꯥꯎ ꯌꯥꯝ ꯆꯨꯝꯃꯦ ꯈꯥ ꯉꯥꯟꯕꯁꯤꯅ ꯄꯨꯂꯞ ꯍꯥꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯒꯨ ꯈꯥ ꯉꯥꯟꯕ ꯈꯥ ꯉꯥꯟꯕ ꯈꯥ ꯉꯥꯟꯕꯁꯤꯅ ꯀꯩꯒꯤ ꯈꯥ ꯉꯥꯟꯕꯁꯦ ꯃꯤ ꯑꯅꯤ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔ ꯄꯨꯟꯁꯤꯜꯂꯤꯁꯦ ꯑꯩ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯀꯤ ꯃꯤꯡ ꯂꯣꯏꯅ ꯐꯥꯔꯦ ꯒꯨꯗ ꯊꯥꯀꯠꯂꯤ ꯀꯀꯥꯅ ꯋꯥꯎ ꯃꯌꯥꯝ ꯑꯩ ꯕꯦꯟꯙꯧ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯑꯝꯇꯪ ꯈꯣꯏꯔꯝꯁꯤ ꯃꯁꯨ ꯕꯦꯟꯙꯧ ꯃꯈ꯭ꯋꯥꯡ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯕꯦꯟꯙꯧ ꯃꯌꯥꯝ ꯑꯩ ꯕꯦꯟꯙꯧ ꯅꯟꯗꯤ ꯂꯥꯛꯑꯦ ꯑꯩ ꯕꯦꯟꯙꯧꯕꯨ ꯑꯣꯛꯆꯔꯤ ꯅꯁꯨꯅ ꯈꯥ ꯉꯥꯟꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒ ꯇꯦꯂꯩꯃꯒ ꯄꯥꯟꯅꯔꯒ ꯄꯣꯛꯄꯅꯤ ꯑꯗꯨ ꯆꯨꯝꯕ ꯈꯥ ꯉꯥꯟꯕ ꯍꯥꯏꯁꯦ ꯄꯨꯜꯂꯤꯁꯦ ꯈꯥ ꯉꯥꯟꯕ ꯍꯥꯏꯅ ꯄꯨꯜꯂꯤꯕ ꯍꯧꯖꯤꯛꯁꯦ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯪꯕꯅꯤꯗ ꯀꯃꯥꯏꯅ ꯄꯨꯟꯈꯤꯕꯅꯣ ꯍꯪꯕ ꯃꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯦ ꯕꯦꯟꯙꯧ ꯑꯩ ꯍꯤꯗꯥꯛ ꯄꯤꯔꯛꯀꯦ ꯑꯩ ꯁꯣꯟꯕꯤꯒꯦ ꯕꯦꯟꯙꯧ ꯑꯁꯦꯡꯕꯩꯅꯤ ꯕꯦꯟꯙꯧ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯕꯦꯟꯙꯧꯅ ꯑꯁꯦꯡꯕ ꯅꯥꯔꯕꯗꯤ ꯑꯩ ꯃꯣꯕꯥꯏꯜꯗ ꯕꯦꯟꯙꯧ ꯁꯣꯝꯕꯤꯔꯛꯀꯦ ꯃꯈ꯭ꯋꯥꯡ ꯅꯥꯕ ꯂꯣꯏꯔꯦ ꯕꯦꯟꯙꯧ ꯀꯔꯤꯒꯨꯝꯕ ꯆꯨꯝꯅ ꯈꯪꯍꯧꯗꯅ ꯅꯥꯕ ꯈꯣꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯝꯕꯤꯔꯛꯀꯦ ꯕꯦꯟꯙꯧ ꯃꯣꯕꯥꯏꯜꯗ ꯃꯁꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯙꯧ ꯉꯥꯅꯤ ꯑꯁꯦꯡꯕ ꯍꯩꯕ꯭ꯔꯣ ꯍꯩ ꯕꯦꯟꯙꯧ ꯑꯗꯣ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯁꯣꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩ ꯕꯦꯟꯙꯧꯅ ꯅꯥꯔꯦ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯕꯦꯟꯙꯧꯅ ꯅꯁꯨꯕꯨ ꯌꯥꯝ ꯅꯤꯡꯕꯤꯕꯅꯤꯅ ꯅꯁꯨ ꯁꯣꯏꯗꯅ ꯁꯣꯟꯖꯔꯛꯀꯦ ꯕꯦꯟꯙꯧꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯁꯃꯥꯖ ꯆꯈꯝꯕ ꯑꯒꯨ ꯈꯥ ꯉꯥꯟꯕ ꯍꯥꯏꯁꯦ ꯖꯦꯛꯁꯦ ꯈꯥ ꯉꯥꯟꯕ ꯑꯅꯤ ꯊꯣꯛꯏꯀꯣ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯄꯨꯜꯂꯤꯅꯣ ꯍꯪꯕ ꯀꯥꯟꯅ ꯍꯪꯉꯤꯁꯦ ꯗꯣꯛꯇꯔ ꯌꯦꯡꯉꯁꯨ ꯀꯥꯟꯅꯗꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯦꯟꯙꯧꯒꯤꯁꯦ ꯈ꯭ꯋꯥꯡꯁꯦ ꯐꯖꯅ ꯅꯥꯔꯦ
ꯑꯗꯨꯕꯨ ꯗꯥꯛꯇꯔꯅ ꯌꯦꯡꯉꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯉꯁꯨꯅꯁꯨ ꯃꯗꯨ ꯇꯥꯕꯤꯔꯣ ꯀꯥꯞꯄ ꯉꯥꯡꯕ ꯍꯩꯕꯅꯦ ꯑꯁꯦꯡꯕꯗ ꯀꯥꯞꯄ ꯉꯥꯛꯄ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯄꯨꯛꯁꯤ ꯈꯣꯝꯕꯤ ꯍꯩꯃꯨ ꯂꯩꯃ ꯊꯣꯡꯒꯥꯏ ꯂꯦꯝꯕꯤ ꯄꯤꯊꯦꯠ ꯂꯩꯃ ꯀꯥꯎꯖꯥꯎ ꯇꯣꯝꯕꯤ ꯇꯦꯂꯩ ꯂꯩꯃ ꯅꯣꯡꯊꯥꯏꯅꯨ ꯑꯗꯨꯗꯣ ꯈꯥꯡ ꯉꯥꯟꯕꯁꯦ ꯀꯃꯥꯏꯅ ꯄꯨꯡꯉꯤꯅꯣ ꯍꯪꯕꯅꯦ ꯈꯥꯡ ꯉꯥꯟꯕꯁꯦ ꯑꯣ ꯀꯀꯥ ꯑꯩ ꯅꯦꯠꯋꯥꯛ ꯃꯥꯡꯉꯨꯔꯦ ꯏꯕꯥꯏ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯉꯥꯁꯤꯡ ꯊꯣꯡꯉꯦ ꯑꯗꯣ ꯁꯟꯖꯅꯥ ꯏꯕꯥꯏ ꯋꯥꯏꯒꯦ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯣꯔꯃꯥ ꯁꯔꯃꯥ ꯁꯤꯁꯇꯔꯗꯣ ꯃꯗꯨꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯃꯤꯟꯅꯁꯤ ꯁꯔꯃꯥꯅꯁꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯅꯪ ꯍꯥꯟꯅꯗꯩ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯥꯏ ꯆꯠꯈꯔꯦ ꯏꯕꯥꯏ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯉꯥ ꯊꯣꯡꯕꯅꯦ ꯃꯗꯨ ꯉꯥ ꯌꯦꯟ ꯆꯥꯕ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯦꯟꯗꯣ ꯃꯗꯨ ꯉꯥ ꯌꯦꯟ ꯆꯥꯕ꯭ꯔꯣ ꯕꯅꯧ ꯀꯅꯥꯗꯅꯣ ꯈꯥꯕ ꯉꯝꯕ ꯄꯨꯂꯤꯁꯁꯦ ꯐꯥꯏꯕꯣꯛ ꯑꯣꯏꯕꯩꯔꯣ ꯑꯩ ꯍꯪꯗꯦ ꯑꯒꯨꯗ ꯍꯪꯉꯤꯅꯤ ꯐꯩꯕꯣꯛꯂ ꯀꯔꯤ ꯍꯥꯏꯅ ꯄꯨꯟꯈꯤꯕꯅꯣ ꯈꯥ ꯉꯝꯕ ꯀꯀꯥ ꯑꯩ ꯅꯪ ꯇꯤꯆꯟꯗ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯒꯦꯀꯣ ꯍꯣꯏ ꯃꯃꯥ ꯀꯩꯆꯤꯟꯗ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯁꯔꯃꯥꯕꯨ ꯀꯀꯥ ꯃꯒꯣꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯁꯣꯏꯗꯅꯕꯨꯡꯁꯨ ꯏꯆꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯔꯃꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯃꯁꯨ ꯍꯥꯄꯛꯑꯣ ꯑꯩꯒꯤꯗꯁꯨ ꯇꯧꯔꯛꯑꯣ ꯁꯟꯖꯅꯥ ꯅꯪ ꯀꯣꯔꯧꯗꯒꯥꯡ ꯇꯧꯈ꯭ꯔꯕ ꯐꯩꯕꯣꯛꯅꯦ ꯑꯣꯀꯦ ꯃꯆꯨ ꯉꯥ ꯌꯦꯟ ꯆꯥꯕ꯭ꯔꯣ ꯉꯥꯗꯤ ꯆꯥꯏ ꯕꯦꯟꯙꯧ ꯌꯦꯟꯗꯤ ꯆꯥꯗꯦ ꯀꯔꯤ ꯅꯨꯃꯤꯠ ꯁꯣꯟꯗꯣꯏꯅꯣ ꯑꯣꯀꯦ ꯕꯦꯟꯙꯧꯅ ꯊꯥꯖꯔꯕꯗꯤ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯁꯔꯃ ꯀꯀꯥ ꯆꯥꯛ ꯆꯥꯕꯅꯤꯅ ꯂꯦꯞ ꯁꯥꯏꯠꯅ ꯕꯥꯏ ꯄꯤꯔꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯀꯔꯤ ꯅꯨꯃꯤꯠ ꯁꯣꯟꯗꯣꯏꯅꯣ ꯕꯦꯟꯙꯧꯅ ꯊꯥꯖꯔꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯏꯔꯣ ꯑꯩ ꯀꯣꯜ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯀꯣꯜ ꯇꯧꯔꯣ ꯑꯩ ꯃꯣꯕꯥꯏꯜꯗ ꯁꯣꯟꯕꯤꯒꯦ ꯕꯦꯟꯙꯧ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ ꯐꯔꯗꯤ ꯕꯦꯟꯙꯧꯗꯤ ꯍꯨꯏ ꯑꯃꯗ ꯂꯨꯄꯥ 1,000 ꯌꯣꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨ ꯅꯁꯨꯒꯤꯗꯤ ꯃꯃꯟꯒ ꯀꯔꯤꯝ ꯄꯤꯑꯣꯏ ꯃꯟꯇ꯭ꯔ ꯁꯣꯟꯕꯒꯤ ꯒꯨꯗ ꯅꯥꯏꯠ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧꯗꯤ ꯍꯨꯏ ꯃꯆꯥꯗ ꯂꯨꯄꯥ 1,000 ꯂꯧꯏꯅꯀꯣ ꯅꯁꯨꯗꯤ ꯄꯩꯁꯥꯒ ꯂꯧꯔꯣꯏ ꯃꯟꯇ꯭ꯔꯗ ꯐ꯭ꯔꯤꯗ
Chahi kayamuk oidoino kaka se chahi kayamuk oidoino nang hairo kaka chahi kayamuk oini kaka chahi kayamuk oidoino nang hairo kaka chahi kana ai haujik makhang nabana aduna makhong ama jadre kai wano kaka khangde bai hangbane ana hairo nang hairo ne sister Abenau se sister oidoira Abenau 40 male ai 1981 na pokpani hello hello hairo ne kari chapi kana hangi ba chapi kai tham gai table macha ma lei dui matak tele hobone table ma cham le dum thak le hob nai le ba jing na le ba jeng wai ai lok ta selaga chapi de ni tu sangla 40 male oho dudi 40 timu ni mane mane ado aina aguda wa ma hange masu bendhouda sandagi arti do amukta takpiuna adudi mama 1970 kanang to ido masu bendhouda sandagi ta poti te dum tamu kana ta poti do ite nga joy tawraga nte ba thun aina baba 1966 ta ado inang na chai kya sure Manipur konok thengra do eke chakchare nang chakchara bo chai haiba jam ikaye ekai do ikai do ba ai hai di ai hai na ke do ikai do ba hai ro ta ke se
ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯔꯤ ꯀꯧꯏ ꯑꯒꯨ? ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯀꯀꯥ? ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯁꯦ ꯃꯥꯏ ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯏ? ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯑꯗꯨꯝ ꯀꯧꯔꯝꯒꯅꯤꯗ, ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯃ ꯂꯩ ꯀꯣ, ꯑꯗꯣ ꯅꯪ ꯕꯕꯥꯗ ꯍꯪꯉꯨ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯩ ꯀꯧꯏ ꯍꯥꯏꯅ꯫ ꯑꯒꯨꯗꯣ ꯀ꯭ꯂꯥꯁ 7ꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯁꯨ ꯀꯧꯔꯒꯦ, ꯃꯁꯨ ꯑꯒꯨꯗꯣ ꯀ꯭ꯂꯥꯁ 7ꯅꯦ꯫ ꯀ꯭ꯂꯥꯁ 7ꯅꯤ ꯃꯁꯨ ꯆꯤꯟꯗꯤ ꯑꯝꯇꯪ ꯑꯒꯨꯒꯤ ꯃꯆꯤꯟꯗꯤ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ, ꯆꯍꯤꯗꯣ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ, ꯏꯔꯧꯁꯦ꯫ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯑꯗꯨꯝ ꯀꯧꯔꯝꯒꯅꯤꯗ ꯍꯥꯏ꯫ ꯑꯗꯣ ꯄꯄꯥꯗ ꯍꯪꯉꯣ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯅ꯫ ꯃꯩꯇꯩ ꯂꯩꯕꯥꯛ ꯊꯣꯟꯈꯤꯕꯁꯤꯅ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ? ꯑꯒꯨꯗꯤ ꯕꯕꯥꯒꯤ ꯁꯦꯕꯥ ꯊꯧꯒꯜ ꯆꯠꯄꯅꯤꯅ ꯈꯪꯉꯝꯅꯤ꯫ ꯅꯪꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯅꯤꯅ ꯃꯅꯤꯄꯨꯔ ꯍꯤꯁꯇ꯭ꯔꯤ ꯂꯣꯏ ꯈꯪꯉꯝꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯈꯪꯗꯦ꯫ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯕꯅꯤꯀꯣ꯫ ꯑꯗꯨꯒꯗꯤ ꯑꯅꯤꯁꯨꯕꯗꯅ ꯃꯩꯇꯩ ꯃꯥꯏꯆꯧ ꯇꯔꯦꯠ꯫ ꯏꯌꯥꯝꯕ ꯑꯩ ꯌꯦꯡꯉꯒ ꯑꯁꯦꯡꯕ ꯃꯃꯤꯡꯗꯣ ꯑꯣ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯌꯦꯡꯉꯛꯀꯦ ꯑꯁꯦꯡꯕ ꯃꯃꯤꯡꯗꯣ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯪꯉꯛꯏꯁꯤꯅ ꯃꯌꯥꯝꯗꯁꯨ ꯇꯥꯍꯜꯂꯦ ꯑꯒꯨꯗꯁꯨ ꯍꯪꯕꯅꯦ ꯑꯒꯨ ꯀꯩꯗꯧꯔꯦ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯃꯤꯡ ꯑꯁꯦꯡꯕ ꯀꯩ ꯀꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯍꯥꯏꯅ ꯊꯣꯟꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯂꯩꯕꯥꯛ ꯊꯣꯟꯈꯤꯕꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯑꯩ ꯑꯒꯨꯗ ꯍꯪꯒꯦ ꯑꯗꯩ ꯑꯍꯨꯝ ꯁꯨꯕꯗꯅ ꯑꯒꯨ ꯃꯩꯇꯩ ꯃꯥꯏꯆꯧ ꯇꯔꯦꯠ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯔꯥ ꯁꯤꯃ ꯍꯪꯒꯦ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯒꯅꯛ ꯑꯣ ꯉꯁꯥꯏꯗꯣ ꯀꯣꯅꯣꯛ ꯒꯅꯛ ꯊꯦꯡꯒ꯭ꯔꯥ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯏꯁ ꯀꯅꯥꯅ ꯀꯅꯥꯅ ꯑꯩ ꯀ꯭ꯂꯥꯁ ꯍꯥꯏꯔꯨꯏ ꯍꯥꯏ ꯍꯥꯏꯔꯨꯏ ꯍꯥꯏ ꯏꯁ ꯀꯅꯥꯅ ꯑꯩ ꯀ꯭ꯂꯥꯁ ꯍꯥꯏꯔꯨꯏ ꯍꯥꯏ ꯍꯥꯏꯔꯣꯅꯦ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯔꯣꯅꯦ ꯃꯁꯨ 7ꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯌꯥꯝ ꯄꯥꯛꯅ ꯅꯩꯅꯗꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧꯁꯨ ꯍꯩꯕꯅꯤ ꯑꯒꯨ ꯑꯩꯈꯣꯏ ꯕꯦꯟꯗꯧꯁꯦ ꯆꯍꯤ 34 ꯁꯨꯔꯝꯃꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯋꯥꯔꯤ ꯋꯥꯈꯣꯡ ꯌꯥꯝ ꯐꯪꯕꯅꯤ ꯃꯁꯨ 7 ꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯛꯅ ꯅꯩꯅꯗꯦ ꯃꯁꯨ ꯀꯣ ꯑꯗꯣ ꯑꯒꯨ ꯍꯥꯏꯔꯣ ꯀꯌꯥꯝꯅ ꯈꯪꯉꯤꯅꯣ ꯁꯤꯁꯇꯔ ꯏꯕꯦꯟꯅꯥꯎ ꯑꯩꯁꯦ ꯏꯕꯦꯟꯅꯥꯎꯅ ꯑꯗꯣ ꯍꯥꯏꯔꯣꯁꯦ ꯃꯆꯨꯒꯤ ꯑꯒꯨꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇ ꯍꯥꯏꯔꯣꯁꯦ 18ꯂꯥ 10ꯂꯥ 14ꯂꯥ 15ꯂꯥ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯐꯪꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯑꯒꯨꯗ ꯍꯪꯕꯅꯤ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯀꯩꯅꯣ ꯍꯪꯕꯅꯤ ꯃꯥꯅ ꯀꯅꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯂꯩꯔꯝꯕ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯃꯣꯏꯔꯥꯡꯒꯤ ꯂꯥꯜ ꯍꯥꯕ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯒꯨꯅ ꯍꯥꯏꯔꯛꯑꯦ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕ ꯃꯣꯏꯔꯥꯡ ꯂꯍꯥꯕ ꯀꯣꯅꯣꯛ ꯊꯦꯡꯒ꯭ꯔꯥ
ꯑꯗꯩꯗꯤ ꯈꯪꯗꯦ ꯈꯪꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯈꯤꯇꯪ ꯈꯪꯕꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯒꯨ ꯃꯤꯡꯗꯣ ꯑꯁꯤꯗꯩ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯒꯨ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯆꯥꯛꯂꯦꯠꯇ ꯈꯪꯅꯕ ꯍꯪꯉꯕ꯭ꯔꯣ ꯑꯩ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯗꯥꯅꯤꯗ ꯀꯅꯥ ꯃꯥꯒꯤꯅꯤꯅꯦ ꯑꯗꯨꯗꯤ ꯃꯤ ꯇꯧꯔꯛꯏꯗꯨꯗꯤ ꯅꯪ ꯊꯪꯉꯛꯄꯗꯤ ꯌꯥꯏꯅ ꯅꯪ ꯀꯩꯗꯅꯣ ꯀꯩꯅꯣ ꯐꯪꯉꯝꯃꯅꯤꯅ ꯑꯗꯨꯁꯨ ꯊꯪꯉꯛꯑꯒꯗꯤ ꯈꯪꯉꯝꯅꯤꯗꯣꯏꯅ ꯐꯪꯗꯗꯤ ꯀꯔꯝꯕ ꯆꯥꯄꯤꯅꯣ ꯃꯥꯡ ꯊꯤꯗꯣ ꯃꯣꯏꯒꯤ ꯐꯣꯡꯒꯤ ꯒ꯭ꯔꯤꯟ ꯐꯪꯉꯕꯣ ꯑꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯌꯥꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯠꯆꯥ ꯀꯣꯔꯧꯅ ꯍꯥꯏꯔꯦ ꯀꯣꯔꯧ ꯊꯦꯡꯒ꯭ꯔꯥꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯕꯨꯅ ꯃꯤꯡꯗꯣ ꯑꯁꯤꯗꯩ ꯍꯦꯟꯅ ꯈꯪꯗꯦ ꯑꯣꯀꯦ ꯑꯩ ꯑꯪꯀꯂ ꯀꯌꯥꯝꯅ ꯁꯤꯁꯇꯔ ꯑꯕꯦꯅꯥꯎꯅ ꯑꯩ ꯈꯪꯉꯤꯁꯦ ꯀꯩꯕꯨ ꯀꯤꯔꯦꯗ ꯑꯩꯗꯤ ꯀꯤꯔꯨꯅꯨ ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ ꯒꯅꯛ ꯊꯦꯡꯒ꯭ꯔꯥꯅꯤ ꯍꯧꯖꯤꯛꯃꯛ ꯑꯒꯨꯅ ꯒꯅꯛ ꯊꯦꯡꯒ꯭ꯔꯥꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯁꯤ ꯄꯥꯈꯨꯝꯁꯤ ꯄꯤꯕ ꯇꯧꯔꯤ ꯑꯩ ꯄꯤꯈꯤꯔꯣꯏ ꯀꯣꯔꯧ ꯃꯤꯡꯗꯣ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯣ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯒꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯣꯖꯥꯁꯤꯡ ꯂꯥꯏꯔꯤꯛꯇ ꯃꯤꯅ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛꯇ ꯑꯩ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯒꯨꯅ ꯄꯤꯗꯤ ꯒꯅꯛ ꯊꯦꯡꯒ꯭ꯔꯥ ꯆꯨꯝꯗꯣꯏꯅꯤ ꯃꯥ ꯆꯨꯝꯗꯣꯏꯅꯤ ꯁꯨꯝ ꯍꯥꯏꯔꯤ ꯃꯥ ꯀꯔꯤꯅꯣ ꯀꯀꯥ ꯀꯔꯝꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯍꯥꯏꯗ꯭ꯔꯦꯕ ꯃꯥ ꯆꯨꯝꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯒꯅꯛ ꯊꯦꯡꯒ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯅ ꯍꯥꯏꯔꯦ ꯃꯤꯡꯗꯣ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯣ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯒꯦ ꯍꯥꯏꯔꯦ ꯑꯒꯨꯅ ꯍꯥꯏꯔꯦ ꯒꯅꯛ ꯊꯦꯡꯒ꯭ꯔꯥ ꯆꯨꯝꯗꯣꯏꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯑꯒꯨꯒꯤ ꯋꯥꯇꯥꯒꯤꯅꯤ ꯑꯒꯨꯁꯦ ꯉꯁꯤꯗꯤ ꯕꯕꯥꯗ ꯍꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯣꯔꯧꯅ ꯍꯥ 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 ꯍꯥꯏꯅꯣ ꯈꯔꯦ ꯅꯠꯇ꯭ꯔꯦ ꯆꯨꯝꯕ꯭ꯔꯥ ꯀꯣꯔꯧ ꯅꯪꯗꯤ ꯍꯥꯏꯔꯦ ꯇꯥꯛꯄꯤꯔꯣ ꯍꯥꯏꯔꯣ ꯑꯩ ꯇꯥꯒꯦ ꯍꯥꯏꯔꯦ ꯑꯩ ꯌꯥꯝ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏ ꯑꯒꯨꯅꯁꯨ ꯍꯥꯏꯗꯦꯕ ꯑꯒꯨꯅ ꯍꯥꯏ ꯒꯅꯛ ꯊꯪꯒ꯭ꯔꯥꯅꯤ ꯍꯥꯏꯔꯤꯑꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯗ꯭ꯔꯤ ꯍꯩꯁꯨ ꯍꯥꯏꯗꯨ ꯒꯅꯛ ꯊꯦꯡꯒ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯒꯅꯛ ꯊꯦꯡꯒ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯑꯒꯨ ꯑꯩ ꯑꯒꯨ ꯆꯍꯤ ꯍꯥꯏꯔꯝꯗꯗꯤ ꯀꯀꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯣꯍꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯑꯣ ꯃꯃꯤꯠ ꯁꯨꯠꯇꯣꯔꯦꯅꯦ ꯀꯀꯥꯗ ꯋꯥꯎ ꯅꯪ ꯁꯥꯎꯔꯤꯔꯣ ꯍꯥꯥ ꯃꯃꯤꯠꯀ ꯆꯦꯠꯇꯨ ꯁꯥꯟꯅꯀ ꯌꯦꯡꯉꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯩ ꯍꯥꯏꯔꯔꯣꯏ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯌꯥꯔꯣꯏ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯣ ꯅꯪꯅ ꯀꯩꯅꯣ ꯒꯅꯛ ꯊꯦꯡꯒ꯭ꯔꯥꯅꯤ ꯍꯥꯏꯁꯦ ꯀꯀꯥꯃꯨꯛ ꯍꯥꯏꯔꯣꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯀꯥ ꯅꯣꯡꯃ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯀꯅꯤ ꯀꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯀꯀꯥ ꯑꯗꯨꯅꯤ ꯅꯪ ꯉꯁꯥꯏ ꯍꯥꯏꯗꯦꯕꯗꯣ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯇꯥꯃꯣ ꯀꯣꯝꯄꯥꯛ ꯏꯕꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣ ꯀꯣꯝꯄꯥꯛ ꯀꯦ.ꯑꯦꯝ.ꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯣ ꯑꯒꯨ ꯀꯀꯥ ꯍꯥꯏꯔꯒꯦ
agu kaka hairoro tamo kompak hai agu hairo yamba kay insang chage nga thongba chai agu nang tamo kompak ura nokre kakan hai se nang khumdre migi mingdoi agu hai agu kaka hairage ko di hairo lore taning lore ma hairo ngai re kaka wow ai guna harau no nok na haire frida ma harau mang haire kaka hairo ai as dum hairo tau leire dum hairo hai tau leire nang na khara ahan ni aina ngang ni khan nei na ge kha ko kai lam gi no kaka hai ado haire ge agu konok thengra mayamna konok thengra hairam haina manipu kano lereng ida ko mayam ningtholeng khangrami konok thengra haibase ko konok thengra aduga konok thengra gi asengba maki mingse kari kawi haibada konom thenguraba konom sagegi ko kakai tarba konom sagegi thenguraba kauba ming asengba do mayamna konok thengra haina khangnakiba ko adagidi agu nangna hangdabani ne hai ilisa mas dairigi video do ilas dairigi video do kai ap tai semi oho hai agu chumabo kai hangdrage da koro agu kakana hai tarabo konok thengra se mayana konok thengra hai ko maki asengwa mingse mari konom hai ba sagai dugini makse konom thenguraba haina kaure adu mayana konok thengra chakiba khangde kaka maichau tereki lairik faktradi yararoi wow o ahalangang o asingbo nang se singba sirab ko nak ta leidin na da samai leigi tamni nang na leigi tamni ko kakana natieba nangdi manipura pokpane ado ngasagi maitai leibak thongi se manipura ne maitai leibak ka haise kamai thongi no is kijaida leiroida nungsibani kaido leigi dum no nang babada hangmandei kakana hairora tauido ba hoya ba du nai do nang babada hangmandei kakana hairora tauido ba hai kolom tadore oh ite me chakcharabo ngasi kamai tori phiroi sei nungai bro babasu khanglam moida papa ke debi khangoi to ba lai phatok te aguna ho nang nana do han leidu mi kakana khangba nana leidu ba nang ha baba na lai thogon chak yam manipur le pa koira ke te bugi khangoi du no nang na kaka da hain nen to bani ada hairo se agu maitai leibak thon gi se kam hai kai mam nu thon kam ba lai ta ke thon gi bano lai phatok tri wow yamba maitai leibak hainari ne yamba maitrei bak hainaram daine hoi adu kamain to kamain thongino o hidak chahudre ne ai guli dai hairo aduna kamain to gino khangbra agu hairo nate da hai hairo ne maitai leibak thongi base kamai thongi no ba kai bangdi thongi kamai thokana ta ke thongkar malai ta ke thongi bano
ꯃꯩꯇꯩ ꯉꯛꯇ ꯇꯥꯏ ꯍꯥꯏꯅ ꯃꯩꯇꯩꯕꯥꯛ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯊꯣꯟꯈꯤꯕꯁꯦ ꯀꯔꯝꯕ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯊꯣꯟꯈꯤꯕꯅꯣ ꯀꯔꯝꯕ ꯂꯥꯏꯅ ꯃꯩꯇꯩ ꯂꯥꯏ ꯀꯔꯝꯕꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯑꯦ ꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯑꯦ ꯀꯦ ꯂꯩꯔꯝꯃꯤ ꯑꯃꯤꯠ ꯑꯗꯣ ꯑꯃꯤꯠ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧ ꯑꯒꯨꯗ ꯁꯞꯄꯣꯔꯠ ꯇꯧ ꯀꯣꯔꯧꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧ ꯃꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯍꯜꯂꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯒꯨ ꯍꯟꯗꯛ ꯀꯤꯁꯤꯃꯗꯤ ꯈꯪꯉꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯇꯧꯔꯅꯤ ꯀꯀꯥꯅ ꯅꯠꯇꯦ ꯕꯕꯥꯗꯣ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡꯒꯤꯅ ꯏꯃꯨꯡꯗ ꯅꯪ ꯅꯣꯛꯁꯟ ꯅꯣꯛꯏꯗꯣ ꯑꯩ ꯊꯥꯖꯗ꯭ꯔꯦꯕꯣ ꯑꯒꯣ ꯏꯃꯨꯡꯒꯤꯅꯦ ꯕꯕꯥ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯦ ꯑꯩ ꯕꯕꯥꯗ ꯍꯪꯉꯤꯇꯦꯀꯣ ꯑꯒꯨꯗ ꯍꯪꯉꯤ ꯑꯒꯨꯗ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯕꯕꯥ ꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯅꯤꯇꯤꯌꯥ ꯃꯤꯅꯤ ꯃꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯤ ꯄꯥꯝꯖꯔꯤꯕ ꯑꯩꯍꯥꯛꯅ ꯑꯣꯀꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯅ ꯂꯦꯡꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯣ ꯋꯥꯠꯂꯛꯀꯅꯤ ꯃꯌꯥꯝꯅ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯃꯤꯠꯇ ꯑꯣꯖꯥꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯒꯨ ꯂꯩꯔꯤꯕ ꯀꯣꯔꯧ ꯂꯩꯔꯤꯕ ꯀꯣ ꯀꯣꯔꯧꯁꯨ ꯂꯩꯔꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯩꯅ ꯌꯦꯡꯉꯨꯁꯦ ꯑꯁꯦ ꯅꯪꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕ ꯕ꯭ꯂꯨ ꯏꯁꯀꯥꯔꯠ ꯂꯩꯔꯤ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯑꯥꯔꯠ ꯕ꯭ꯂꯣꯛ ꯃꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧ ꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯣ ꯍꯥꯏꯔꯦ ꯀꯣꯔꯧꯅ ꯇꯥꯡꯒꯣꯟ ꯐꯅ ꯀꯨꯏꯔꯦꯗ ꯃꯍꯥꯎ ꯂꯣꯏꯅ ꯃꯥꯡꯉꯝ ꯃꯥꯅꯤ ꯃꯥꯡꯉꯝ ꯃꯥꯅꯤ ꯍꯣꯏ ꯈꯪꯕ ꯉꯝꯗꯦ ꯀꯀꯥ ꯍꯣꯏ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ ꯃꯊꯛꯇ ꯂꯩꯕ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯑꯥꯔꯠ ꯕ꯭ꯂꯣꯛꯁꯦ ꯎꯕ꯭ꯔꯥ ꯑꯃꯤꯠ ꯃꯊꯛꯇ ꯂꯩꯕ ꯕ꯭ꯂꯨ ꯏꯁꯀꯥꯔꯠ ꯑꯥꯔꯠ ꯕ꯭ꯂꯣꯛ ꯎꯔꯕ ꯅꯪꯒ ꯀꯅꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯅꯪ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯃꯣ ꯁꯞ ꯇꯧꯔꯣ ꯑꯗꯨ ꯃꯥ ꯁꯣꯏꯗꯅ ꯕꯦꯛ ꯍꯜꯂꯛꯀꯅꯤꯀꯣ ꯎꯔꯗꯤ ꯅꯪꯒ ꯀꯅꯦꯛ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯗꯣ ꯅꯪ ꯀꯅꯦꯛ ꯇꯧꯔꯣ ꯑꯝꯇꯪ ꯀꯣ ꯑꯗꯨꯒ ꯅꯪ ꯃꯦꯁꯦꯖ ꯆꯠꯊꯔꯛꯑꯣ ꯀꯣꯅꯣꯝ ꯀꯔꯤ ꯍꯥꯏꯕ ꯀꯀꯥ ꯅꯪ ꯇꯥꯍꯧꯗ꯭ꯔꯕ ꯅꯪ ꯁꯤꯕꯣ ꯀꯣꯅꯣꯝ ꯊꯦꯡꯒꯨꯔꯛꯑꯕ ꯍꯥꯏꯕ ꯀꯣꯅꯣꯝ ꯁꯥꯒꯩꯗ ꯄꯣꯛꯄ ꯊꯦꯡꯒ꯭ꯔꯥꯁꯦ ꯀꯣꯅꯣꯝ ꯊꯦꯡꯒꯨꯔꯛꯑꯕ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯗꯣ ꯃꯌꯥꯝꯅ ꯊꯦꯡꯒ꯭ꯔꯥ ꯍꯥꯏꯅ ꯊꯛꯈꯤꯕ ꯀꯣꯅꯣꯝ ꯊꯦꯡꯒ꯭ꯔꯥ ꯍꯥꯏ ꯆꯠꯈꯤꯕꯀꯣ ꯇꯧꯈꯤꯒꯦ ꯑꯣꯖꯥ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯂꯩꯇꯗꯤ ꯕ꯭ꯂꯨ ꯑꯩꯈꯣꯏ ꯕ꯭ꯂꯨꯗ ꯑꯩꯅ ꯍꯥꯏꯖꯒꯗꯗꯤ ꯑꯦ ꯀꯦ ꯁꯤꯡꯍꯅ ꯅꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯁꯞ ꯇꯧꯔꯛꯑꯅꯤ ꯀꯣꯃꯦꯟ ꯊꯥꯔꯝꯃꯅꯤ ꯅꯪ ꯕꯦꯛ ꯇꯧꯕꯤꯈꯣꯀꯣ ꯑꯁꯤ ꯑꯩ ꯏꯅꯥꯎꯁꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯅꯠꯇ ꯁꯪꯒꯤꯇꯪꯒꯤ ꯏꯁꯩ ꯁꯛꯄꯅꯤ ꯕ꯭ꯂꯨ ꯀꯣ ꯊꯦꯡꯅꯔꯨꯕ ꯑꯩ ꯃꯨꯛꯕꯥꯡ ꯑꯩ ꯃꯈꯥꯡ ꯅꯥꯏꯀꯣ ꯑꯩ ꯃꯈꯥꯡ ꯅꯥꯏꯀꯣ ꯑꯗꯨ ꯃꯈꯥꯡ ꯅꯥꯕꯗ ꯀꯃꯥꯏꯅ ꯇꯧꯒꯗꯧꯅꯣ ꯕꯦꯅꯣ ꯑꯩ ꯁꯣꯝꯕꯤꯔꯛꯀꯦ ꯍꯥꯏꯔꯦꯗꯅ ꯃꯪꯒꯣꯟꯅ ꯍꯦꯜꯂꯦꯗ ꯏꯁꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯑꯗ ꯑꯒꯨ ꯈꯨꯃꯣꯠꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯊꯣꯟꯈꯤꯕꯁꯦ ꯀꯔꯝꯕ ꯂꯥꯏ ꯍꯥꯛꯇꯛꯇ ꯊꯣꯟꯈꯤꯕꯅꯣ ꯃꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯃꯈꯜ ꯑꯃꯒꯤ ꯅꯥꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯃꯤꯠꯁꯤꯠꯀꯅꯤ ꯑꯩꯒꯤ ꯑꯒꯨꯁꯦ ꯌꯥꯝ ꯍꯩꯀꯣ ꯑꯒꯨ ꯅꯪ ꯀꯀꯥꯗ ꯍꯥꯏꯔꯝꯃꯣꯅ ꯆꯍꯤ ꯑꯃꯇꯪ ꯍꯥꯟꯅ ꯐꯔꯦ ꯑꯩ ꯉꯁꯤ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯁꯤ ꯑꯣꯀꯦ ꯕꯦꯟꯙꯧ ꯊꯥꯖꯗ ꯃꯥꯜꯂꯦ ꯑꯩꯅ ꯕꯦꯟꯙꯧꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯁꯣꯝꯕꯤꯒꯦ ꯍꯥꯏꯕꯁꯤ ꯕꯦꯟꯙꯧ ꯊꯥꯖꯗ꯭ꯔꯦ ꯀꯣ ꯑꯣꯀꯦ ꯕꯦꯟꯙꯧꯒꯤꯗꯣ ꯗꯥꯛꯇꯔꯗ ꯌꯦꯡꯍꯜꯂꯣ ꯗꯥꯛꯇꯔꯅ ꯃꯔꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯀꯨ ꯗ꯭ꯔꯥꯏꯚꯔꯅ ꯈ꯭ꯋꯥꯡꯗꯅꯦ ꯌꯥꯡꯂꯦꯟ ꯁꯒꯨꯟ ꯅꯝꯃꯒ ꯃꯔꯥꯏꯅ ꯀꯩꯅꯣ ꯇꯧꯖꯔꯅꯤ ꯑꯗꯣ ꯁꯤꯁꯇꯔ ꯏꯕꯦꯟꯗꯧ ꯍꯥꯏꯁꯦ ꯅꯨꯄꯤꯅꯤꯀꯣ ꯑꯩ ꯈꯪꯗꯦꯕꯣ ꯑꯒꯨ ꯅꯨꯄꯤ ꯅꯠꯇꯦ ꯍꯅꯨꯕꯤꯅꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯅꯨꯕꯤꯅꯤ ꯆꯍꯤ 90 ꯏꯌꯥꯔ ꯁꯨꯔꯝꯃꯤ ꯑꯒꯨ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 15 13 ꯑꯒꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯀꯩꯗꯧꯔꯕ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯁꯤ
oke bendau hayeng nasu isai lerami isai haidokre hakchang nungaitabdagi ado bendau hayeng toro ko 14 umma nusibna lari fajan tamo agu ko lari fajan tamo hayeng chauraga laire su hairaga officer oinaba ko Manipurgi SP ga oranaba DSP ga oranaba IPS ga oranaba ko aduga kakanaga imphal lakpada nanga duty tabada aina agu ana kanano ka ai masa khangamdre kaina Manipur subject ta nahan exam da sahita iterambane okay thank you ado hayeng ai agunaga Manipurda IPS ka oirapa matam kakanaga isai sakpagi phayom selakpada aina ubada agurane hangbada kanano nangbo ai masa khangamde kaina masa khangna kari koino ka harakani ko ojana aigi sahita do thagat khare thank you matam lebada aigi agu lailai su hebe misamu oisanu aduni aina hayeng aguna lailai su hairaga Manipurgi achouba officer orakani ko Manipur imalepak sebak torakani aduni agu maitai leibak thongise khang hairora agu kakana hairora iba kaka aise Manipurida sahita adum igalle exam da mangai adum ai ojana aise thagalli good aduni dana afaba satra habidudi ojana thagadomni ojana luna tawgodomni ko aduna maramu lai phajan tammo hayena naga upsa oraga kaka ga di kaunu ko adena na police officer ga kaka daga dhangpi ga torkono ko ha kakhairo kai hairo yamba hairo target korodi taningna loreba ai aguna haideba kaka hairo hairekteba ai aguna haiga tane nungaijarise aiga mayamga ibase manade aina sahita phajaba wahide oh phajai phajaba wahida good kaka hoi khangdre ado khangdre kaka hairora hairiba ago kakana hairora hairiba khumone ade amina su ai khoisu ngairi haire ko thank you ago khumo kaka hairo hairira ngasidi ai hairage agu ai laiba isna loi nungsi ko adu ai aguna heling si aguna hairo hai kharo korona agu hairo hai kharo ai aguna hairo haideba haireba hairo kaka ado koro nang shaunu ko aina ai agu se isene nungsiman khina ko mana hairo gana haraujaba ina ko aduna aina ma hairaga ngai bane ko sana haige tawbani agu kakasu khangde ko mina halamana haiba moina khanghoba maitei gi hofam se khangpad ai haige Manipur kangla ka haiba se pakhangba do pakhangmana joy tawra matungda ko kangla haiba mafam se maitei leibak thonki ko Tarbra Manipur kangla se pakhangmana joy tawra matungda maitei leibak thonki ai ko ichado lakteda karigino ma ichakhum loiramani phamungda leramani ibungo sana chawbuduga saude aina akhoi aguna haiga taba nungaijeba ko adunani
ꯑꯗꯨꯒꯩꯗꯤ ꯑꯒꯨ ꯉꯁꯥꯏ ꯀꯣꯏꯁꯟ ꯑꯍꯨꯝ ꯑꯃ ꯆꯤꯊꯍꯧꯔꯤꯀꯣ ꯅꯪꯁꯨ ꯍꯪꯉꯛꯇ꯭ꯔꯤ ꯀꯣꯔꯧꯁꯨ ꯍꯪꯉꯛꯇ꯭ꯔꯤ ꯃꯩꯇꯧ ꯃꯥꯏꯆꯧ ꯇꯔꯦꯠ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯔꯦ ꯍꯥꯏꯁꯦ ꯊꯥꯖꯕ꯭ꯔꯥ ꯀꯩ ꯍꯥꯏꯕ ꯈꯪꯂꯦꯗ ꯄꯥꯈꯪꯕꯅ ꯖꯣꯏ ꯇꯧꯔꯒ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯕ ꯈꯪꯂꯦꯗ ꯄꯥꯈꯪꯕꯅ ꯖꯣꯏ ꯇꯧꯔꯒ ꯄꯥꯈꯪ ꯖꯣꯏ ꯇꯧꯔꯒ ꯑꯗꯨꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯊꯣꯟꯈꯤꯕꯀꯣ ꯃꯩꯇꯩ ꯃꯥꯏꯆꯧ ꯇꯔꯦꯠ ꯑꯩꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯁꯦ ꯁꯤꯔꯝꯃꯗ꯭ꯔꯥ ꯊꯥꯖꯕ꯭ꯔꯥ ꯑꯒꯨ ꯇꯥꯕ꯭ꯔꯥ ꯑꯒꯨ ꯑꯗꯣ ꯑꯒꯨꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯃꯇꯤꯛ ꯆꯥꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒ ꯀꯀꯥ ꯍꯣꯏ ꯅꯤꯡꯁꯤꯡꯒꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯀꯀꯥ ꯍꯣꯏ ꯀꯥꯎꯒꯗ꯭ꯔꯥ ꯀꯀꯥ ꯍꯣꯏ ꯅꯤꯡꯁꯤꯡꯒꯗ꯭ꯔꯥ ꯑꯒꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯅꯍꯥꯟꯒꯩꯗꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯄꯅꯦ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯁꯥꯏꯌꯣꯟꯅꯤ ꯆꯤꯡꯉꯨꯒꯤ ꯃꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯂꯥꯏꯔꯤꯛꯇ ꯑꯗꯨ ꯃꯩꯇꯩ ꯃꯥꯏꯆꯧ ꯇꯔꯦꯠꯁꯤꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯊꯥꯖꯕ꯭ꯔꯥ ꯑꯒꯨ ꯑꯩꯒꯤ ꯑꯒꯨꯁꯤ ꯅꯨꯡꯁꯤꯕꯅ ꯂꯧꯔꯦꯝꯕꯝ ꯈꯨꯃꯥꯡ ꯊꯥꯕꯗꯣ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯀꯜꯆꯔꯦꯜ ꯊꯥꯡꯖꯤꯡꯒꯤ ꯑꯣꯀꯦ ꯁꯥꯏꯌꯣꯟꯅꯦ ꯑꯠꯆꯥ ꯑꯣꯏꯔꯝꯅꯤ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕꯗꯣ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯀꯜꯆꯔꯦꯜ ꯊꯥꯡꯖꯤꯡꯒꯤ ꯁꯥꯏꯌꯣꯟꯅꯤ ꯑꯣꯀꯦ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯃꯩꯇꯧ ꯃꯥꯏꯆꯧ ꯇꯔꯦꯠ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯒꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯃꯩꯇꯧ ꯃꯥꯏꯆꯧ ꯇꯔꯦꯠꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯗꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯦ ꯃꯕꯨꯡ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯔꯤ ꯇꯧꯔꯕꯅꯣ ꯉꯁꯤꯗꯤ ꯂꯥꯛꯇꯦ ꯀꯀꯥ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏꯅꯦ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯁꯤꯗꯦꯀꯣ ꯑꯒꯨ ꯍꯣꯏꯅꯦ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯁꯤꯗꯦꯀꯣ ꯑꯒꯨ ꯑꯒꯨ ꯀꯀꯥ ꯀꯧꯏ ꯇꯥꯕ꯭ꯔꯣ ꯍꯣꯏꯅꯦ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯁꯤꯗꯦꯀꯣ ꯑꯒꯨ ꯇꯥꯕ꯭ꯔꯣ ꯀꯣꯔꯧ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯀꯣꯔꯧ ꯆꯠꯈ꯭ꯔꯕ ꯑꯣꯀꯦ ꯁꯤꯕꯨꯗꯤ ꯁꯤꯔꯝꯅꯤ ꯀꯣꯔꯧ ꯅꯪ ꯀꯩ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯒꯨꯅ ꯍꯥꯏꯔꯦ ꯁꯤꯕꯨꯗꯤ ꯁꯤꯔꯝꯅꯤ ꯍꯥꯏ
ꯑꯗꯣ ꯑꯒꯨꯅ ꯍꯥꯏꯔꯦ 시부디 시름니 ꯑꯗꯨꯕꯨ ꯑꯒꯨꯅ ꯊꯃꯣꯏꯗ ꯃꯩꯇꯧ ꯃꯩꯆꯩ ꯇꯔꯦꯠ ꯂꯥꯏ ꯇꯔꯦꯠꯁꯦ ꯁꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯂꯩꯔꯤ ꯏꯌꯥꯝꯕ ꯀꯣꯔꯧꯒꯤ ꯐꯥꯔꯁ ꯑꯟꯁꯥꯔ ꯐꯪꯉꯦ꯫ ꯑꯣꯖꯥꯒꯤ ꯂꯥꯏꯐ ꯌꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ, ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯑꯃꯤꯠ꯫ ꯑꯩꯒꯤ ꯑꯒꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯅꯥ ꯂꯩꯗ꯭ꯔꯤꯉꯩꯗ ꯊꯣꯛꯂꯛꯎ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯅ ꯍꯥꯏꯔꯦ ꯂꯩꯔꯤ ꯏꯌꯥꯝꯕ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯉꯦ꯫ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯒꯨ? ꯑꯗꯣ ꯀꯀꯥꯅ ꯍꯪꯉꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯈꯪꯗꯦꯀꯣ, ꯑꯍꯨꯝꯁꯤꯇꯅꯤ ꯀꯀꯥꯅ ꯈꯪꯉꯤꯁꯦ, ꯑꯇꯩ ꯃꯩꯇꯩꯒꯤ ꯂꯥꯏꯔꯝꯗ ꯀꯔꯤꯝ ꯈꯪꯗꯦ꯫ ꯑꯒꯨ ꯆꯠꯂꯕꯣ? ꯀꯀꯥ ꯀꯧꯏ ꯇꯥꯕ꯭ꯔꯣ? ꯀꯌꯥꯎꯛꯇꯤ ꯌꯦꯡꯗꯣꯏꯅꯣ? ꯁꯤꯔꯝꯅꯤ ꯑꯗꯣ ꯊꯥꯖꯗꯦ꯫ ꯑꯣꯀꯦ, ꯑꯒꯨꯁꯦ ꯅꯨꯄꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯩꯔꯦ꯫ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯑꯒꯨꯁꯦ ꯅꯨꯄꯥꯅꯤ꯫ ꯑꯒꯨꯁꯦ ꯅꯨꯄꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯅꯨꯄꯥꯅꯤꯅ ꯍꯥꯏ ꯂꯩꯔꯤ꯫ ꯅꯨꯄꯥꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯆꯨꯔꯦ꯫ ꯍꯩꯃꯥ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯆꯨꯗ꯭ꯔꯤ꯫ ꯄꯣꯔꯝꯕ ꯆꯥꯔ ꯁꯤꯟꯅꯔꯤꯅꯤ꯫ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯩ ꯂꯥꯛꯀꯦ, ꯑꯗꯨꯅ ꯐꯔꯅꯤ ꯑꯒꯨꯍꯣꯏ꯫ ꯑꯦꯀꯥꯎꯟ ꯑꯅꯤ ꯄꯥꯏꯕ꯭ꯔꯥꯅꯦ ꯑꯩ ꯑꯒꯨꯁꯤꯕꯨ? ꯀꯀꯥꯗꯤ ꯀꯤꯕꯨ ꯀꯤꯔꯦꯍꯦ ꯑꯩ ꯑꯒꯨꯁꯦ꯫ ꯑꯗꯨꯅ ꯐꯔꯅꯤ ꯑꯒꯨ꯫ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯔꯧꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯅ꯫ ꯁꯤꯔꯝꯅꯤ ꯑꯗꯨ ꯊꯥꯖꯗꯦ ꯍꯥꯏꯕ ꯂꯩꯔꯤ ꯏꯌꯥꯝꯕ ꯍꯥꯏꯔꯛꯄꯅꯤꯀꯣ ꯀꯣꯔꯧꯅ꯫ ꯂꯩꯔꯤ ꯏꯌꯥꯝꯕ ꯍꯥꯏꯌꯦꯕ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯒꯨꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯕꯗꯨꯅꯤ꯫ ꯅꯦꯠ ꯄꯦꯛ ꯂꯣꯏꯈꯤꯅ ꯑꯣꯖꯥ ꯅꯦꯠ ꯍꯥꯞꯄꯒ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯂꯥꯏꯐꯇ꯫ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ, ꯂꯥꯛꯎ ꯌꯥꯅꯤ꯫ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯤꯠ, ꯃꯥꯏ ꯑꯣꯖꯥꯅ ꯊꯥꯕ ꯑꯦꯜ.ꯕꯤ.ꯁꯤꯗ ꯃꯥꯔꯛ ꯊꯣꯛꯅꯤꯡꯗ꯭ꯔꯤ, ꯃꯥ ꯅꯦꯠ ꯄꯦꯛ ꯂꯣꯏꯔꯦ ꯍꯥꯞꯄꯒ ꯂꯥꯛꯀꯦ ꯍꯥꯏꯌꯦ꯫ ꯁꯤꯁꯦ ꯄ꯭ꯔꯤꯌꯥꯅ ꯑꯣ ꯁꯤ ꯅꯪꯒꯤꯔꯣ? ꯅꯪ ꯑꯦꯀꯥꯎꯟ ꯑꯅꯤ ꯁꯨꯕ꯭ꯔꯥꯅꯦ? ꯀꯤꯕꯨ ꯀꯤꯔꯦꯀꯣ ꯑꯩ ꯑꯒꯨꯁꯦ, ꯑꯦꯀꯥꯎꯟ ꯑꯅꯤꯒ ꯄꯥꯏꯔꯤꯀꯣ꯫
ꯌꯥꯗꯦ. ꯀꯣꯃꯦꯟ ꯕꯦꯛ ꯑꯣꯏꯔꯦ. ꯄꯤꯔꯅ ꯌꯥꯗꯦ. ꯅꯪꯒꯤꯁꯦ ꯄꯤꯔꯅꯥꯁꯤꯗꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯊꯣꯛꯂꯛꯏ. ꯌꯥꯗꯦ ꯌꯦꯡꯉꯨꯗ. ꯑꯒꯨ ꯈꯨꯝꯗ꯭ꯔꯦꯅ ꯑꯒꯨꯁꯦ ꯀꯩꯗꯧꯖꯥꯠꯅꯣ? ꯍꯣꯏ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ. ꯕ꯭ꯂꯨ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ. ꯄꯤꯔꯅꯥꯁꯦ ꯀꯩꯗꯧꯔꯦ? ꯑꯒꯨ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ? ꯑꯩ ꯑꯒꯨꯁꯦ ꯈꯨꯝꯃꯛꯇ꯭ꯔꯦ. ꯄꯤꯔꯤꯌꯥꯅꯥꯁꯦ ꯀꯅꯥꯅꯣ? ꯄꯤꯔꯤꯌꯥꯅꯥꯁꯦ ꯁꯦ ꯍꯥꯏꯔꯦ. ꯑꯒꯨ ꯆꯠꯈ꯭ꯔꯦ ꯃꯥꯔꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯦ ꯑꯦꯀꯦꯅ. ꯑꯒꯨ ꯀꯀꯥ ꯀꯧꯏ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ. ꯑꯒꯨꯅꯦ ꯄꯤꯔꯌꯥꯅꯥꯁꯦ ꯌꯥꯗꯦ ꯃꯥꯏ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯣꯛꯂꯛꯏ ꯃꯥꯏ ꯑꯩꯅ ꯁꯔꯁ ꯇꯧꯕꯗ. ꯑꯒꯨ ꯀꯩꯗꯧꯔꯦ ꯈꯨꯝꯗ꯭ꯔꯗꯤ? ꯑꯣꯖꯥ ꯍꯧꯗꯣꯡ ꯎꯗꯦ ꯇꯨꯝꯈ꯭ꯔꯕꯣ ꯍꯧꯗꯣꯡ ꯂꯣꯏꯅꯥꯏ? ꯃꯈꯥꯗ ꯃꯄꯤꯒ ꯁꯥꯟꯅꯔꯤ ꯑꯃꯤꯠ. ꯑꯃꯤꯠ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯕ? ꯑꯃꯤꯠ ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯔꯕ ꯀ꯭ꯔꯤꯁꯅꯄꯨꯔ? ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤꯒꯤ ꯚꯣꯠ ꯂꯤꯁꯇꯨꯗ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯀꯥꯔꯦ ꯍꯥꯏꯅ ꯇꯥꯏ. ꯀꯥꯈ꯭ꯔꯦ. ꯑꯣꯖꯥ ꯕꯤꯃꯣꯜ ꯐꯖꯅ ꯋꯦꯜꯀꯥꯝꯗ ꯑꯣꯛꯈ꯭ꯔꯦ. ꯃꯤꯅ ꯑꯗꯨꯝ ꯄꯤꯛ ꯊꯜꯂꯤ. ꯏꯁꯤꯡ ꯍꯟꯊꯔꯦ ꯑꯣꯖꯥ. ꯑꯣꯀꯦ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯀꯥꯈ꯭ꯔꯦ. ꯑꯗꯨꯝ ꯃꯤꯅ ꯋꯥꯏ ꯆꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ. ꯃꯥꯗ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯈꯤꯗꯅ ꯑꯗꯨꯝ ꯍꯥꯏꯁꯤꯅꯤ ꯍꯣꯠꯅꯔꯦ ꯑꯣꯖꯥ. ꯍꯟꯊꯔꯦ ꯑꯣꯖꯥ. ꯑꯣ ꯐꯔꯦ ꯐꯔꯦ ꯏꯁꯤꯡ ꯍꯟꯊꯔꯗꯤ. ꯅꯪ ꯗꯨꯀꯥꯟ ꯑꯣꯄꯦꯅꯤꯡ ꯇꯧꯔꯕꯣ? ꯑꯃꯤꯠ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯣꯄꯦꯅꯤꯡ ꯇꯧꯔꯕꯣ? ꯑꯒꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ. ꯃꯥ ꯀꯀꯥꯗ ꯕꯥꯏꯒ ꯇꯧꯔꯝꯗꯉꯩ ꯆꯠꯈ꯭ꯔ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ. ꯀꯀꯥ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯦ. ꯒꯨꯗ ꯅꯥꯏꯠꯁꯨ ꯍꯥꯏꯔꯝꯗꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ. ꯇꯧꯗ꯭ꯔꯤ. ꯇꯧꯔꯣ ꯗꯨꯀꯥꯟꯗꯣ ꯑꯣꯄꯦꯅꯤꯡ ꯇꯧꯔꯣꯀꯣ. ꯐꯖꯅ ꯐꯝꯗꯅ ꯃꯥꯏ ꯄꯥꯛꯅ ꯐꯖꯅ ꯀꯁꯇꯃꯔꯒ ꯇꯧꯔꯒ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯐꯝꯃꯨ ꯍꯥꯡꯉꯨꯀꯣ. ꯕꯕꯥ ꯃꯥ ꯂꯩꯉꯩꯗ ꯐꯖꯅ ꯄꯩꯁꯥ ꯇꯥꯜꯍꯧꯔꯣꯀꯣ. ꯄꯣꯠ ꯈꯔ ꯂꯩꯒꯗꯕ ꯋꯥꯠꯂꯦ. ꯄꯣꯠ ꯐꯖꯅ ꯂꯩꯔꯣ. ꯑꯗꯨꯒ ꯁꯣꯠꯄ ꯌꯥꯝꯅ ꯄꯤꯒꯅꯨ. ꯕꯥꯀꯤ ꯌꯥꯝꯅ ꯇꯧꯔꯕꯗꯤ ꯗꯨꯀꯥꯟ ꯂꯥꯁꯇꯤꯡ ꯑꯣꯏꯔꯣꯏꯀꯣ. ꯇꯥꯕ꯭ꯔꯥ ꯑꯃꯤꯠ? ꯗꯨꯀꯥꯟ ꯐꯝꯃꯗꯤ
ꯕꯥꯀꯤ ꯌꯥꯝ ꯇꯧꯒꯅꯨ, ꯕꯥꯀꯤ ꯌꯥꯝ ꯇꯧꯔꯕꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪ ꯗꯨꯀꯥꯟ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯉꯝꯃꯣꯏ. ꯃꯤ ꯌꯦꯡꯉꯒ ꯄꯤꯒꯗꯕꯅꯤ. ꯗꯨꯀꯥꯟ ꯐꯝꯃꯕꯗꯤ ꯍꯤꯁꯥꯞ ꯀꯨꯞꯄ ꯃꯊꯧ ꯇꯥꯏ. ꯍꯤꯁꯥꯞ ꯀꯨꯞꯇ ꯌꯥꯗ꯭ꯔꯦꯀꯣ. ꯀ꯭ꯔꯤꯄꯥꯅꯤ ꯑꯣꯖꯥ, ꯉꯝꯖꯕ ꯑꯣꯏꯖꯔꯒꯦ. ꯑꯗꯨꯅꯤ ꯗꯨꯀꯥꯟ ꯐꯝꯃꯕꯗꯤ ꯍꯥꯏꯗꯤ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦ. ꯌꯥꯝ ꯀꯨꯞꯄ ꯇꯥꯏ ꯍꯤꯁꯥꯞ ꯀꯣ. ꯁꯥ ꯏꯃꯥꯟꯅꯕ ꯂꯥꯛꯑꯁꯨ ꯍꯦꯛꯇ ꯐ꯭ꯔꯤꯗ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯗꯦ. ꯌꯨꯝꯗ ꯂꯥꯛꯑꯗꯤ ꯌꯨꯝꯗ ꯀꯧꯔꯗꯤ ꯅꯪ ꯖꯍꯥ ꯇꯧꯅꯤꯡꯕ ꯑꯦꯟꯖꯣꯏ ꯄꯤꯖꯒꯦꯔꯥ ꯄꯤꯊꯛꯀꯦꯔꯥ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯕ ꯀꯥꯏꯗꯦꯀꯣ. ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯃꯕꯗꯤ ꯃꯗꯨ ꯌꯥꯗꯦ. ꯗꯨꯀꯥꯟꯗꯤ ꯍꯤꯁꯥꯞꯀꯤ ꯍꯤꯁꯥꯞ ꯆꯠꯀꯗꯕꯅꯤ ꯀꯣ. ꯑꯗꯨꯅꯤ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯅꯤꯌꯣꯝ ꯌꯥꯝ ꯂꯨꯕꯅꯤꯀꯣ. ꯗꯨꯀꯥꯟ ꯐꯝꯃꯒ ꯅꯤꯇꯤ ꯆꯨꯝꯗ꯭ꯔꯗꯤ ꯗꯨꯀꯥꯟ ꯂꯥꯁꯇꯤꯡ ꯑꯣꯏꯔꯣꯏ, ꯗꯨꯀꯥꯟ ꯃꯨꯠꯊꯔꯛꯀꯅꯤ. ꯑꯩ ꯑꯒꯨꯁꯤ ꯂꯥꯛꯇ꯭ꯔꯦ, ꯆꯠꯈ꯭ꯔ ꯃꯥꯜꯂꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯀꯀꯥ ꯆꯠꯀꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯦ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ. ꯃꯥꯅꯤ ꯑꯣꯖꯥ. ꯁꯣꯠꯄ ꯂꯩꯔꯒ ꯑꯣꯏꯗꯕꯁꯨ ꯂꯩ. ꯃꯅꯤ ꯁꯣꯠꯄꯁꯤ ꯌꯥꯝꯅ ꯃꯥꯡꯉꯦ. ꯃꯇꯝ ꯆꯥꯅ ꯄꯤꯔꯗꯤ ꯐꯩꯌꯦꯕꯀꯣ. ꯑꯩꯈꯣꯏ ꯈꯨꯜꯂꯛꯀꯤ ꯀꯩꯅꯣꯁꯤꯗꯤ, ꯗꯨꯀꯥꯟꯁꯤꯗꯤ ꯌꯥꯝ ꯁꯣꯠꯄ ꯌꯥꯗꯦ. ꯈꯖꯤꯛ ꯈꯔ ꯑꯗꯨꯝ ꯁꯣꯠꯄ ꯈꯪꯕ. ꯑꯗꯨꯒ ꯂꯥꯏꯔꯕꯅ ꯈꯔ ꯐꯕꯅꯤ. ꯕꯦꯇꯣꯟ ꯆꯥꯕ ꯃꯤꯁꯤꯅꯤ ꯄꯣꯠ ꯁꯣꯠꯀ ꯄꯩꯁꯥ ꯊꯧꯕ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ. ꯂꯥꯏꯔꯕ ꯔꯨꯖꯤ ꯁꯨꯕ ꯃꯤꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯕꯅꯦꯕꯅꯦ. ꯑꯗꯩ ꯏꯅꯥꯛ ꯈꯨꯟꯕ ꯕꯦꯇꯣꯟ ꯆꯥꯕ ꯀꯥꯡꯕꯨꯅ ꯁꯣꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯁꯦ. ꯑꯩ ꯑꯒꯨ ꯆꯠꯈ꯭ꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯃꯌꯥꯝ. ꯑꯩ ꯑꯒꯨꯁꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯀꯥꯗ. ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯦꯗ ꯃꯥ ꯕꯥꯏ ꯑꯣꯏꯈ꯭ꯔꯦ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯤ. ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯛꯄꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯥꯔꯦ ꯑꯩꯒꯤ ꯑꯒꯨꯅ ꯕꯥꯏ ꯄꯤꯔꯝꯗꯕꯁꯦ. ꯃꯥꯅꯤ ꯑꯣꯖꯥ. ꯁꯣꯠꯄꯁꯦ ꯂꯣꯏꯔꯒ ꯑꯣꯏꯗꯕꯁꯨ ꯂꯩ. ꯂꯥꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯠꯇ. ꯂꯤꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯠꯇ. ꯆꯨꯝꯃꯕꯅꯤꯗꯣ ꯀꯣꯔꯧ. ꯇꯧꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕꯗꯁꯨ ꯊꯃꯣꯏ ꯆꯥꯎꯕ ꯌꯥꯝ ꯂꯩꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯀꯣ. ꯃꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯀꯣꯔꯧ. ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯦꯅꯤ ꯃꯩꯇꯩ, ꯑꯩ ꯈꯪꯗꯦ ꯃꯤ ꯈꯪꯗꯦ ꯀꯣ. ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯕ, ꯃꯌꯨꯝꯗꯨꯒ ꯒꯣꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯕ, ꯑꯅꯤ ꯑꯍꯨꯝꯒ ꯌꯥꯎꯈꯠꯂꯛꯑꯕ ꯀꯣ. ꯃꯌꯨꯝ RCC ꯁꯥꯒꯠꯂꯅꯤ. ꯑꯗꯨꯒꯗꯤ ꯒꯦꯠ ꯆꯥꯎꯅ ꯄꯥꯜꯂꯅꯤ. ꯍꯨꯏꯖꯥꯎ ꯑꯃ ꯊꯝꯃꯅꯤ. ꯍꯨꯏꯖꯥꯎ ꯑꯃ ꯊꯝꯃꯅꯦꯕꯀꯣ. ꯍꯨꯏꯖꯥꯎ ꯑꯃ ꯊꯝꯃꯅꯤ. ꯃꯤ ꯂꯥꯛꯄꯗ ꯕꯦꯂꯤꯡ ꯀꯣꯜ ꯈꯤꯡꯉ ꯆꯪꯅꯕ. ꯃꯥꯏꯕ ꯑꯣꯏꯅ ꯇꯝꯃꯒꯦ. ꯊꯕꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯄꯩꯁꯥ ꯍꯦꯛ ꯄꯥꯏꯗꯕꯗ. ꯑꯗꯨꯅꯤ ꯃꯥꯏꯕ ꯑꯣꯏꯅ ꯊꯝꯃꯒ ꯊꯕꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯄꯩꯁꯥ ꯍꯦꯛ ꯄꯥꯏꯗꯕꯗ. ꯍꯣꯏ ꯍꯣꯏ ꯖꯥꯏꯗꯨꯁꯨ. ꯇꯝꯃꯒꯦ. ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯅꯠꯇꯦ, ꯏꯌꯥꯝꯕ ꯈꯔ ꯂꯩ. ꯑꯗꯨꯅꯤ ꯂꯤꯛꯄꯗ ꯃꯣꯏꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤ. ꯑꯩ ꯊꯃꯣꯏꯁꯨ ꯄꯤꯛꯄꯅꯤ. ꯑꯗꯩ ꯊꯃꯣꯏ ꯆꯥꯎꯕꯁꯨ ꯂꯩꯕꯅꯤ. ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯅꯠꯇꯦ ꯏꯌꯥꯝꯕ ꯈꯔ ꯂꯩ. ꯃꯅꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯀꯩꯗꯧꯅꯤ, ꯃꯆꯥꯅꯤꯄꯥ ꯑꯃꯅꯤꯒ ꯊꯕꯛ ꯇꯧꯔꯗꯤ ꯂꯣꯏꯔꯦ. ꯋꯥꯎ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯥ ꯃꯃꯥꯒꯤ ꯋꯥ ꯆꯠꯀꯗ꯭ꯔꯣꯃꯤꯀꯣ. ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯒ ꯂꯥꯏꯔꯕꯒꯁꯦ ꯀꯣ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨꯅꯦ ꯀꯣꯔꯧ. ꯉꯁꯥꯏꯒꯤ ꯂꯥꯏꯔꯕꯁꯤꯗꯤꯀꯣ ꯊꯨꯝꯒ ꯆꯥꯛꯀ ꯆꯥꯁꯅꯨ ꯄꯨꯡꯅꯣꯛꯇ ꯅꯣꯛꯀꯅꯦꯕ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ. ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯦ ꯅꯣꯛꯅꯤꯡꯉꯣꯏꯑꯕꯀꯣ. ꯃꯣꯏ ꯅꯣꯛꯄ ꯐꯥꯎꯔꯣꯏꯕ ꯉꯁꯥꯏ ꯃꯣꯏ ꯃꯇ꯭ꯔꯞꯁꯤꯗ ꯈꯟꯕꯗꯀꯣ. ꯑꯗꯨꯅ ꯅꯣꯡꯃ ꯀꯩꯅꯣꯗ ꯋꯥꯔꯤꯅꯤꯀꯣ.
ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯑꯗꯤ ꯑꯣꯖꯥ ꯃꯤ ꯎꯔꯛꯇꯕꯁꯨ ꯂꯩ, ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯂꯩ꯫ ꯃꯥꯅꯤ ꯃꯥꯅꯤ ꯑꯃꯤꯠ ꯈꯨꯟ ꯈꯨꯗꯤꯡꯗ ꯁꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯤꯠ ꯋꯥꯔꯤ ꯑꯃ ꯇꯥꯎ꯫ ꯅꯤꯄꯥꯁꯤꯅ ꯅꯣꯡꯃ ꯃꯥꯁꯦ ꯊꯕꯛ ꯁꯨꯗ꯭ꯔꯕꯀꯣ, ꯃꯣꯏꯒꯤ ꯃꯈꯨꯟꯁꯤꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃ ꯂꯩꯕ꯫ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯅꯣꯔꯣꯇꯣꯝ ꯀꯧꯋꯦ꯫ ꯂꯥꯏꯔꯕꯁꯤꯅ ꯆꯥꯎꯕ ꯀꯧꯔꯦ꯫ ꯑꯗꯣ ꯆꯥꯎꯕꯁꯤꯅ ꯈꯜꯂꯦ, ꯑꯩ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯂꯩꯇꯕꯅꯤꯅ ꯇꯥꯗ ꯅꯣꯔꯣꯇꯣꯝ ꯍꯣꯏꯗ ꯉꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯅꯀꯣ꯫ ꯑꯃꯤꯠ ꯇꯥꯕ꯭ꯔꯥ, ꯀꯣꯔꯧ ꯇꯥꯕ꯭ꯔꯥ, ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯑꯔꯊ ꯂꯩꯕꯅꯤ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯂꯩꯇꯦ, ꯑꯩ ꯇꯥꯗ ꯅꯣꯔꯣꯇꯣꯝ ꯍꯣꯏꯗ ꯀꯣꯏꯔꯨꯒꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯅꯀꯣ ꯆꯥꯎꯕꯁꯤꯅ ꯂꯥꯛꯄ꯫ ꯅꯣꯔꯣꯇꯣꯝ ꯑꯁꯤꯅ ꯃꯥꯏ ꯒꯦꯠꯁꯦ ꯂꯣꯟꯗꯤ ꯂꯣꯟꯗꯕꯀꯣ, ꯍꯥꯡꯉꯒ ꯃꯥꯏ ꯙꯔꯤ ꯃꯄꯥꯟꯗ ꯂꯦꯞꯄ, ꯃꯥꯒꯤ ꯎꯆꯨꯟ ꯗꯥꯝꯕꯤꯗꯨꯒ꯫ ꯇꯥꯏ ꯇꯥꯏ ꯑꯣꯖꯥ, ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ, ꯀꯣꯔꯧꯁꯨ ꯇꯥꯎꯀꯣ꯫ ꯑꯗꯨꯒ ꯅꯣꯔꯣꯇꯣꯝ ꯑꯁꯤꯅ ꯃꯥꯒꯤ ꯒꯦꯠ ꯒ꯭ꯔꯤꯟꯁꯤꯒ ꯃꯈꯨꯠꯅ ꯊꯥꯡꯒꯠꯂꯒ ꯂꯦꯞꯄꯤꯕꯀꯣ, ꯃꯥꯒꯤ ꯖꯪꯒꯥꯜꯂꯣꯝꯗ, ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯕ꯫ ꯃꯗꯨꯒ ꯆꯥꯎꯕꯁꯤꯅ ꯃꯥꯒꯤ ꯈꯨꯗꯩ ꯑꯃꯟꯕꯗꯨ ꯁꯦꯠꯂꯒ ꯂꯦꯡꯕꯥꯟꯗ ꯈꯨꯗꯩ ꯑꯃ ꯊꯥꯡꯒꯠꯂꯒ ꯃꯥ ꯀꯣꯏꯕ ꯂꯥꯛꯄꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯆꯥꯎꯕꯅ ꯃꯥꯏ ꯒꯦꯠꯁꯦ ꯍꯥꯏꯐꯦꯠ ꯆꯪꯉꯛꯄꯗ ꯉꯁꯥꯏꯒꯤ ꯅꯣꯔꯣꯇꯣꯝ ꯏꯅꯥꯛ ꯈꯨꯟꯕꯁꯤꯅ ꯎꯔꯕ ꯆꯥꯎꯕ ꯂꯥꯛꯄꯁꯦꯀꯣ꯫ ꯆꯥꯎꯕ ꯂꯥꯛꯄꯁꯤꯒ ꯅꯣꯔꯣꯇꯣꯝꯅ ꯈꯜꯂꯦ, ꯀꯩꯅꯣ ꯆꯥꯎꯕꯁꯦ ꯅꯍꯥꯟꯒꯩ ꯂꯥꯛꯇꯦ ꯉꯁꯤ ꯂꯥꯛꯏꯅ, ꯀꯩꯗꯧꯔꯤꯖꯥꯠꯅꯣ, ꯀꯔꯤ ꯂꯧꯕ ꯂꯥꯛꯏꯖꯥꯠꯅꯣ, ꯐꯧ ꯍꯥꯏꯕ ꯂꯥꯛꯏꯕ꯭ꯔꯥ, ꯄꯩꯁꯥ ꯍꯥꯏꯕ ꯂꯥꯛꯏꯕ꯭ꯔꯥꯁꯦ ꯉꯁꯥꯏꯒꯤ ꯃꯤꯗꯣ ꯎꯔꯕꯅꯤꯅ ꯑꯇꯥ ꯆꯪꯕ ꯌꯥꯗꯕꯩ ꯃꯥꯁꯦ ꯄꯣꯂꯤ ꯄꯣꯂꯤ ꯇꯧꯔ ꯃꯥꯏ ꯏꯃꯨꯡ ꯆꯪꯈ꯭ꯔꯦꯕꯀꯣ꯫ ꯏꯃꯨꯡ ꯆꯪꯈ꯭ꯔꯦꯕ ꯉꯁꯥꯏ ꯆꯥꯎꯕ ꯂꯥꯛꯄ ꯎꯕꯁꯤꯗ꯫ ꯑꯗꯩꯗꯤ ꯆꯥꯎꯕ ꯂꯥꯛꯄ ꯎꯕꯁꯤꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯈꯜꯂꯦ, ꯀꯔꯤꯒꯤꯅꯣ ꯇꯥꯗ ꯅꯣꯔꯣꯇꯣꯝꯁꯤꯅ ꯑꯩ ꯎꯔꯒ ꯆꯪꯈꯤꯁꯤꯕꯣ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯗꯩ ꯆꯥꯎꯕꯁꯤꯅ ꯁꯨꯝ ꯆꯪꯉꯦ, ꯃꯥ ꯆꯪꯉꯕꯅꯤꯅ ꯆꯪꯉꯒꯦ ꯍꯥꯏꯅꯀꯣ꯫ ꯑꯗꯨꯅ ꯉꯁꯥꯏ ꯆꯥꯎꯕꯁꯤꯅ ꯅꯣꯔꯣꯇꯣꯝ ꯁꯨꯃꯥꯡꯗꯒꯤ, ꯇꯥ ꯅꯣꯔꯣꯇꯣꯝꯃ, ꯇꯥ ꯅꯣꯔꯣꯇꯣꯝ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯕꯁꯤꯒ ꯇꯥ ꯅꯣꯔꯣꯇꯣꯝꯁꯤꯅ ꯈꯨꯝꯃꯛꯇꯦꯕꯀꯣ꯫ ꯑꯃꯨꯛꯀ ꯑꯃꯨꯛ ꯀꯧꯔꯦ, ꯇꯥ ꯅꯣꯔꯣꯇꯣꯝ ꯂꯩꯕ꯭ꯔꯣ ꯍꯪꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ, ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏ꯫ ꯑꯣ ꯏꯇꯩꯃ ꯑꯩ ꯆꯥꯎꯕꯅꯦ꯫ ꯆꯥꯎꯕ ꯂꯥꯛꯑꯦ, ꯀꯔꯤ ꯊꯕꯛ ꯂꯩꯔꯦ ꯁꯤ ꯍꯪꯉꯦꯀꯣ꯫ ꯀꯔꯤ ꯊꯕꯛ ꯂꯩꯔꯦ, ꯀꯥꯔꯧ ꯃꯉꯣꯟꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯗꯕꯀꯣ꯫ ꯑꯣ ꯅꯪ ꯇꯥꯗꯗꯣ ꯏꯃꯨꯡ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯦ, ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ, ꯅꯣꯔꯣꯇꯣꯝ ꯅꯨꯄꯤꯁꯤꯅꯗꯣ ꯍꯥꯏꯔꯝꯃꯒ ꯆꯥꯎꯕꯁꯤ ꯃꯥꯡꯒꯣꯟ ꯀꯥꯔ ꯐꯝꯃꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯣ, ꯅꯣꯔꯣꯇꯣꯝ ꯀꯧꯕ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯤꯅ ꯈꯜꯂꯦꯕ, ꯀꯔꯤꯅꯣ ꯉꯁꯤ ꯅꯣꯡꯃꯇꯪ ꯑꯩꯅ ꯇꯥꯗꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯀꯣꯏꯔꯛꯄꯁꯤꯗ ꯀꯣ, ꯑꯩ ꯎꯕꯗ ꯍꯥꯏꯐꯦꯠ ꯆꯪꯈꯤꯕ ꯏꯇꯩꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯧꯔꯒ, ꯍꯥꯏꯗꯤ ꯐꯝꯃꯨꯁꯨ ꯍꯥꯏꯔꯝꯗ꯭ꯉꯩ ꯅꯪ ꯇꯥꯗ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯗꯤ ꯃꯤꯅꯤꯠ 5 ꯔꯣꯝ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯅꯣꯔꯣꯇꯣꯝꯁꯦ ꯊꯣꯛꯂꯛꯑꯦ ꯏꯃꯨꯡꯗꯒꯤ꯫ ꯑꯃꯤꯠ ꯇꯥꯕ꯭ꯔꯥ, ꯀꯣꯔꯧ ꯇꯥꯕ꯭ꯔꯥ? ꯑꯗꯨꯗꯤ ꯅꯣꯔꯣꯇꯣꯝꯁꯤꯅ, ꯆꯥꯎꯕ ꯅꯪ ꯂꯥꯛꯏ, ꯀꯩ ꯂꯩꯔꯦ ꯍꯥ ꯁꯤ ꯍꯪꯕꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯅꯣꯔꯣꯇꯣꯝꯅ ꯈꯜꯂꯨꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗ, ꯃꯥꯏꯁꯦ ꯄꯩꯁꯥ ꯅꯤꯕ ꯂꯥꯛꯏꯕ꯭ꯔꯥ, ꯐꯧ ꯂꯧꯕ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯖꯔꯀꯣ, ꯆꯥꯎꯕ ꯀꯔꯤ ꯂꯩꯔꯦ ꯍꯥ, ꯀꯩ ꯊꯕꯛꯀꯤꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯗꯨꯒ ꯆꯥꯎꯕꯁꯤ ꯇꯥꯔꯤ ꯑꯣꯖꯥ, ꯆꯥꯎꯕꯁꯤꯅ ꯍꯥꯏꯌꯦ, ꯇꯥꯗ ꯀꯔꯤꯁꯨ ꯊꯕꯛ ꯂꯩꯇꯦꯗ, ꯑꯩ ꯉꯁꯤ ꯊꯕꯛ ꯂꯩꯇꯕꯗꯨꯗ ꯃꯇꯝ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯁꯨꯝ ꯑꯩ ꯀꯣꯏꯕ ꯂꯥꯛꯄꯅꯦ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦꯅ꯫ ꯑꯗꯨ ꯍꯥꯏꯕꯗꯨꯒ ꯅꯣꯔꯣꯇꯣꯝꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯉꯦ ꯂꯥꯎꯅ, ꯑꯗꯨꯗꯤ ꯆꯥꯎꯕ ꯀꯥꯈꯠꯂꯨꯗꯅ ꯉꯥꯏꯍꯥꯛ ꯐꯝꯈꯣꯗꯅ ꯍꯥꯏ, ꯁꯤꯃ ꯍꯥꯏ꯫ ꯑꯗꯨ ꯍꯥꯏꯗꯨꯒ ꯆꯥꯎꯕꯁꯨ ꯁꯤꯗꯤ ꯑꯩ ꯐꯝꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯀꯥꯈꯠꯂꯒ ꯐꯝꯃꯦ, ꯋꯥꯔꯤ ꯁꯨꯅꯔꯦ ꯀꯃꯥꯏ ꯇꯧꯋꯦꯅ꯫ ꯁꯤ ꯋꯥꯔꯤ ꯁꯨꯅꯩꯉꯩꯁꯤꯒ ꯀꯣ, ꯆꯥꯎꯕꯒ ꯅꯣꯔꯣꯇꯣꯝꯒ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩ ꯃꯇꯝꯁꯤꯒ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯇꯦꯕꯀꯣ ꯏꯃꯨꯡꯗꯒꯤ꯫ ꯇꯟꯖꯥꯁꯤꯗ ꯅꯣꯔꯣꯇꯣꯝꯒ ꯃꯃꯥꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ, ꯔꯟꯖꯤꯠ ꯍꯥꯏꯅꯀꯣ, ꯃꯍꯥꯛꯁꯨ ꯀꯨꯏꯔꯦ ꯑꯩ ꯚꯥꯏ ꯅꯣꯔꯣꯇꯣꯝꯒꯤ ꯆꯠꯇꯕ, ꯑꯩ ꯉꯁꯤꯗꯤ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅꯀꯣ ꯅꯣꯔꯣꯇꯣꯝꯒꯤ ꯃꯌꯨꯝꯁꯤꯒ ꯔꯟꯖꯤꯠꯁꯤꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨ ꯍꯦꯛꯒꯤ ꯅꯣꯔꯣꯇꯣꯝ ꯃꯥꯡꯒꯣꯟꯁꯤꯒ ꯆꯥꯎꯕꯒ ꯐꯝꯃꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯒꯀꯣ, ꯅꯣꯔꯣꯇꯣꯝ ꯑꯁꯤꯅ
ꯔꯟꯖꯤꯠꯅ ꯒꯦꯠꯇꯩ ꯆꯪꯉꯛꯄ ꯎꯏꯌꯦꯕꯀꯣ ꯒꯦꯠꯇ ꯂꯥꯛꯄꯁꯤ ꯎꯕꯁꯤ ꯅꯣꯔꯣꯇꯣꯝꯁꯤ ꯎꯈꯤꯗ ꯔꯟꯖꯤꯠꯁꯤꯅ ꯀꯧꯔꯛꯄꯗꯤ ꯒꯦꯠ ꯂꯥꯛꯄꯁꯤꯒ ꯅꯣꯔꯣꯇꯣꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯚꯥꯏ ꯔꯟꯖꯤꯠ ꯅꯪ ꯂꯥꯛꯏ ꯂꯥꯛꯑꯣ 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 ꯀꯥꯏꯅ ꯀꯧꯕꯁꯤꯗ ꯔꯟꯖꯤꯠꯅ ꯅꯪ ꯎꯔꯕꯣꯔꯦ ꯑꯩ ꯅꯣꯔꯣꯇꯣꯝ ꯑꯩ ꯂꯩꯌꯦ ꯍꯥꯏꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯧꯔꯦ ꯃꯇꯥꯡꯁꯤꯗ ꯆꯥꯎꯕꯁꯦ ꯃꯊꯃꯣꯏꯁꯦ ꯄꯦꯟꯗ꯭ꯔꯦ ꯀꯔꯤꯅꯣ ꯁꯤꯗꯤ ꯉꯁꯥꯏ ꯂꯥꯛꯄꯗꯤ ꯑꯩ ꯎꯕꯗ ꯃꯥ ꯃꯌꯨꯝ ꯆꯪꯈꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯟꯖꯤꯠ ꯂꯥꯛꯄꯗꯅ ꯃꯥꯅ ꯑꯃꯁꯤꯅ ꯀꯧꯔꯛꯇꯣꯏꯗ ꯃꯥ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯁꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟ ꯃꯥ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯤꯉꯩꯁꯤꯒ ꯔꯟꯖꯤꯠꯁꯤꯅ ꯚꯥꯏ ꯅꯣꯔꯣꯇꯣꯝ ꯀꯨꯏꯔꯦꯗ ꯎꯗꯕ ꯚꯥꯏ ꯔꯟꯖꯤꯠ ꯀꯧꯈꯠꯂꯣ ꯀꯩꯗꯧꯔꯦ ꯚꯥꯏ ꯔꯟꯖꯤꯠ ꯀꯔꯤ ꯀꯃꯥꯏ ꯇꯧꯕ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯦꯅꯦ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯆꯪꯉꯕꯣ ꯀꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯃꯥꯏ ꯇꯧꯔꯤ ꯌꯨꯝ ꯀꯩ ꯁꯥꯔꯕ ꯀꯥꯏ ꯍꯪꯉꯛꯄꯅꯦꯕꯀꯣ ꯃꯗꯨꯗ ꯔꯟꯖꯤꯠꯁꯤꯅ ꯍꯥꯏ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯗꯨ ꯍꯪꯕꯗꯨꯒ ꯐꯝꯃꯨ ꯚꯥꯏ ꯔꯟꯖꯤꯠ ꯍꯥꯏꯔꯤꯁꯤꯒ ꯃꯥꯏ ꯅꯣꯔꯣꯇꯣꯝꯁꯤꯅ ꯇꯥꯔꯤꯕ ꯍꯥꯏꯅ ꯀꯧꯕꯁꯤꯒ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯚꯥꯏ ꯑꯩꯈꯣꯏ ꯚꯥꯏ ꯔꯟꯖꯤꯠ ꯂꯥꯛꯏꯅꯦ ꯏꯃꯥ ꯇꯥ ꯔꯟꯖꯤꯠ ꯂꯥꯛꯏ ꯀꯥꯏꯅ ꯃꯁꯤꯒ ꯃꯣꯏꯅ ꯋꯦꯜꯀꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯒ ꯑꯩ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯍꯥꯏ ꯅꯣꯛꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯀꯀꯥ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯕꯅꯤ ꯀꯀꯥꯅ ꯉꯁꯥꯏꯁꯤ ꯀꯧꯔꯤ ꯅꯪ ꯈꯨꯝꯃꯛꯇꯦ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯆꯥꯎꯕꯁꯦ ꯃꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯝꯁꯤꯒ ꯔꯟꯖꯤꯠꯅ ꯍꯥꯏꯕꯅꯤ ꯚꯥꯏ ꯅꯣꯔꯣꯇꯣꯝ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯆꯥꯅꯤꯄꯥ ꯊꯕꯛ ꯑꯇꯣꯝꯕꯗꯣ ꯊꯕꯛ ꯆꯪꯕꯒꯤ ꯑꯃꯗꯨꯁꯨ ꯊꯕꯛꯇꯤ ꯍꯟꯈꯤꯇ ꯉꯥꯏꯔꯤ ꯃꯥ ꯊꯕꯛ ꯆꯪꯕꯩ ꯁꯦꯟ ꯈꯔ ꯃꯊꯧ ꯇꯥꯔꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯇꯪ ꯂꯧꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯔꯟꯖꯤꯠꯁꯤꯅ ꯍꯥꯏꯔꯛꯄꯁꯤꯒ ꯅꯣꯔꯣꯇꯣꯝꯁꯤꯅ ꯐꯥꯛ ꯀꯩ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯚꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯔꯤ ꯇꯥꯔꯤꯕ ꯃꯃꯥꯁꯦ ꯚꯥꯏ ꯀꯩꯅꯣꯅ ꯔꯟꯖꯤꯠꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯌꯦ ꯃꯆꯥꯅꯨꯄꯥ ꯍꯌꯦꯡ ꯊꯕꯛ ꯆꯠꯄ ꯄꯤꯈꯣꯅꯦ ꯃꯣꯏ ꯕꯕꯥ ꯀꯩꯅꯣꯗꯨꯕꯨ ꯑꯩ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯁꯤ ꯍꯥꯏ ꯃꯇꯝꯁꯤꯒ ꯆꯥꯎꯕꯅ ꯍꯥꯏꯔꯦ ꯇꯥ ꯅꯣꯔꯣꯇꯣꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯅ ꯀꯨꯏꯔꯕꯅꯤꯅ ꯑꯩ ꯍꯜꯂꯒꯦ ꯇꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯆꯣ ꯆꯥꯎꯕ ꯀꯔꯤꯝꯁꯨ ꯆꯥꯗ꯭ꯔꯦꯀꯣ ꯍꯥꯏꯔꯒ ꯆꯥꯎꯕꯁꯦ ꯍꯜꯂꯛꯑꯦ ꯑꯗ ꯆꯥꯎꯕꯁꯦ ꯃꯊꯃꯣꯏ ꯄꯦꯟꯗ꯭ꯔꯦ ꯀꯣ ꯆꯥꯎꯕꯁꯦ ꯃꯊꯃꯣꯏ ꯄꯦꯟꯗ꯭ꯔꯦ ꯃꯊꯃꯣꯏ ꯁꯣꯛꯑꯦ ꯑꯩꯅ ꯁꯨꯝ ꯀꯣꯏꯔꯨꯕꯗꯨꯒꯗꯤ ꯑꯩꯁꯦ ꯂꯩꯇꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯎꯕꯗꯨꯒꯗ ꯚꯥꯞ ꯇꯥꯔꯦꯕ ꯉꯁꯥꯏ ꯆꯥꯎꯕꯁꯦ ꯉꯁꯥꯏ ꯃꯥꯅ ꯑꯩ ꯀꯧꯗꯕ ꯆꯪꯈ꯭ꯔꯤꯕ ꯏꯇꯩꯃꯅ ꯀꯧꯔ ꯊꯣꯛꯂꯛꯇꯕꯁꯤꯗꯤ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯄꯣꯠ ꯅꯤꯕ ꯂꯥꯛꯏꯕꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯥ ꯑꯩꯕꯨ ꯀꯧꯔꯛꯇꯕꯅꯤ ꯆꯪꯈꯤꯕꯅꯤ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯏꯕ꯭ꯔꯥ ꯍꯌꯦꯡ ꯂꯧꯈ꯭ꯔꯒ ꯁꯤꯡꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯔꯟꯖꯤꯠ ꯂꯥꯛꯄꯗꯅ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯑꯃꯗ ꯆꯪꯉꯛꯄꯗ ꯑꯃꯗꯨꯅ ꯀꯧꯗꯕꯤꯗ ꯃꯥꯅ ꯀꯧꯁꯜꯂꯒ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯄꯤꯕꯁꯦ ꯃꯥ ꯈꯜꯂꯦꯕ ꯆꯨꯝꯃꯤ ꯑꯁꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯈꯟꯕ ꯂꯥꯏꯔꯕꯅ ꯆꯨꯝꯅ ꯃꯊꯃꯣꯏ ꯆꯤꯡ ꯂꯥꯟꯅ ꯈꯟꯕ ꯀꯔꯤ ꯅꯤꯕ ꯂꯥꯛꯏꯅꯣ ꯀꯔꯤ ꯂꯧꯕ ꯂꯥꯛꯏꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯡꯗ ꯈꯣꯡ ꯀꯥꯟꯁꯤꯜꯂꯔꯣꯏ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯏꯆꯥ ꯃꯤ ꯑꯣꯏꯅꯕ ꯁꯨꯒꯦꯀꯣ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯆꯥꯎꯕꯁꯦ ꯑꯩ ꯋꯥꯔꯤ ꯁꯝꯖꯤꯟꯒꯦ ꯃꯌꯥꯝ ꯃꯇꯝꯁꯨ ꯂꯩꯔꯛꯇꯕꯅꯤꯅ ꯃꯇꯝꯁꯤꯒ ꯆꯥꯎꯕꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯔꯒ ꯂꯥꯁꯇ ꯆꯥꯎꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯊꯕꯛ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯆꯥꯁꯤꯡ ꯀꯔꯤ ꯑꯣꯏꯔꯤ ꯑꯃꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦ ꯑꯃꯅ IPS ꯑꯣꯏꯔꯦ ꯑꯃꯅ ASP ꯑꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯃꯇꯝꯁꯤꯒ ꯉꯁꯥꯏꯒꯤ ꯅꯣꯔꯣꯇꯣꯝ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯔꯣꯇꯣꯝꯗꯣ ꯃꯥꯏ ꯃꯆꯥꯁꯤꯡꯁꯦ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅꯀꯣ ꯁꯨꯝ ꯅꯤꯁꯥ ꯆꯥꯔꯝꯕꯗꯒꯤ ꯃꯆꯥ ꯑꯅꯤꯒꯤ ꯀꯦꯔꯦꯛꯇꯔ ꯎꯔꯛꯄꯗ ꯅꯣꯔꯣꯇꯣꯝ ꯃꯁꯥ ꯁꯣꯟꯖꯜꯂꯛꯑꯦ ꯃꯥꯏ ꯅꯨꯄꯤꯗꯁꯨ ꯃꯕꯨꯡ ꯃꯆꯥꯁꯤꯡꯅ ꯁꯤꯟꯅꯔꯛꯇ꯭ꯔꯦ ꯁꯨꯝ ꯇꯧꯕꯗꯒꯤ ꯅꯣꯔꯣꯇꯣꯝꯁꯦ ꯈꯪꯍꯧꯗꯅ ꯑꯅꯥꯕ ꯑꯃ ꯄꯥꯏꯔꯛꯑꯦ ꯑꯅꯥꯕ ꯄꯥꯏꯕ ꯃꯇꯝꯁꯤꯒ ꯃꯆꯥꯁꯤꯡꯅ ꯍꯥꯏꯕꯗꯁꯨ ꯃꯆꯥꯁꯤꯡꯁꯤꯅ ꯄꯩꯁꯥ ꯁꯤꯟꯅꯗ꯭ꯔꯦ ꯕꯦꯇꯣꯟ ꯐꯪꯉꯤꯒ ꯐꯪꯗꯦꯒ ꯁꯨꯝ ꯇꯧꯕꯗꯒꯤꯀꯣ ꯑꯩꯅ ꯀꯔꯤ ꯅꯪꯉꯣꯟꯗ ꯆꯩꯈ꯭ꯔꯒꯦ ꯀꯔꯤ ꯉꯥꯡꯈ꯭ꯔꯒꯦ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯉꯁꯤꯐꯥꯎ ꯅꯉꯣꯟꯗ ꯉꯥꯡꯕꯁꯨ ꯂꯩꯇꯦ ꯀꯣ ꯅꯨꯡꯁꯤꯅ ꯁꯨꯝ ꯀꯀꯥꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯇꯧꯕꯅꯤ ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤ ꯀꯩꯒꯤꯅꯣ ꯀꯀꯥꯅ ꯀꯔꯤ ꯉꯥꯡꯈ꯭ꯔꯒꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯀꯔꯤ ꯑꯀꯥꯏꯕ ꯅꯪꯕ ꯌꯥꯎꯈ꯭ꯔꯒꯦ
ꯑꯗꯣ ꯑꯃꯤꯠꯅ ꯍꯥꯏꯔꯦ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ, ꯍꯨꯃꯥꯡ ꯃꯃꯜ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ꯫ ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ, ꯂꯥꯏꯟꯗ ꯂꯩꯔꯤꯕ꯫ ꯑꯩ ꯋꯥꯔꯤꯗꯣ ꯂꯣꯏꯍꯧꯗ꯭ꯔꯤ, ꯅꯦꯠ ꯌꯥꯗꯕꯅꯀꯣ ꯑꯩ ꯂꯤꯔꯛꯀꯦ꯫ ꯑꯗꯣ ꯑꯗꯨꯒꯩꯗꯤꯅꯦ ꯑꯃꯤꯠ, ꯉꯁꯥꯏꯒꯤ ꯅꯣꯔꯣꯠꯇꯣꯝ ꯂꯥꯛꯑꯦ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ꯫ ꯅꯔꯣꯠꯇꯝꯅ ꯆꯪꯉꯛꯄ ꯎꯕꯗ ꯆꯥꯎꯕꯅ ꯃꯥꯡꯒꯣꯟ ꯐꯝꯂꯦ, ꯐꯨꯛ ꯍꯧꯒꯠꯂꯤ, ꯇꯥ ꯅꯔꯣꯠꯇꯣꯝ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯥꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯏꯔꯦꯗ ꯇꯥꯗ ꯑꯩ ꯌꯨꯝ ꯆꯪꯉꯛꯇꯕ, ꯇꯥꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯗ ꯆꯪꯁꯤꯟꯁꯤ ꯂꯥꯛꯑꯣ ꯇꯥꯗ, ꯀꯨꯏꯔꯦꯗ ꯑꯩ ꯅꯨꯡꯁꯤꯖꯈ꯭ꯔꯦꯗ ꯏꯌꯥꯝꯕ ꯂꯥꯛꯄꯁꯦ ꯐꯝꯍꯜꯂꯤ꯫ ꯑꯩ ꯃꯥꯏ ꯅꯨꯄꯤ ꯀꯧꯊꯣꯛꯏ, ꯀꯅꯥ ꯂꯩ ꯂꯥꯛꯑꯣꯍꯩ ꯇꯥꯗ ꯅꯣꯔꯣꯠꯇꯣꯝ ꯂꯥꯛꯏ, ꯆꯥ ꯂꯣꯜꯂꯛꯎ ꯆꯥ ꯂꯣꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯕꯁꯤꯒ ꯅꯣꯔꯣꯠꯇꯣꯝꯁꯦ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦꯀꯣ ꯑꯃꯤꯠ, ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯕꯅ ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯇꯥꯗꯅ ꯃꯤꯠꯇ ꯄꯤ ꯇꯥꯔꯤꯁꯤꯕꯨ, ꯇꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ? ꯅꯅꯥꯎꯒꯤꯗ ꯇꯥꯗ ꯂꯥꯛꯄꯁꯤ ꯅꯅꯥꯎ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ, ꯇꯥꯗ ꯍꯣꯏ ꯈ꯭ꯋꯥꯏ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯏꯆꯥ ꯃꯤ ꯑꯣꯏꯖꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯅꯣꯔꯣꯠꯇꯣꯝ ꯀꯞꯈ꯭ꯔꯦ꯫ ꯅꯣꯔꯣꯠꯇꯣꯝꯅ ꯍꯥꯏ, ꯆꯥꯎꯕ ꯅꯪ ꯅꯌꯥꯝꯕꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ, ꯅꯌꯥꯝꯕꯅ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯂꯥꯏꯔꯕꯅꯦꯅ ꯀꯣ, ꯅꯪꯁꯤ ꯀꯔꯤ ꯄꯩꯁꯥ ꯄꯨꯕ ꯂꯩꯕ꯭ꯔꯥ, ꯐꯧ ꯄꯨꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯀꯣꯏꯆꯠꯄ, ꯑꯩꯅ ꯂꯥꯟꯅ ꯏꯃꯨꯡꯗ ꯂꯩꯔꯨꯕ ꯄꯨꯝꯅꯃꯛꯇꯣ ꯅꯌꯥꯝꯕꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯑꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯐꯝꯗ ꯑꯩ ꯑꯁꯦ ꯑꯗꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯦ, ꯑꯅꯥꯕꯗ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ, ꯏꯆꯥꯁꯤꯡꯁꯨ ꯌꯦꯡꯗ꯭ꯔꯦ, ꯑꯩꯒꯤ ꯂꯧ ꯈꯔ ꯂꯩꯕꯁꯦ ꯅꯪꯉꯣꯟꯗ ꯊꯔꯝꯒꯦ, ꯑꯗꯨꯒ ꯁꯦꯟ ꯈꯔ ꯄꯨꯒꯦ ꯂꯥꯛꯄꯅꯦ꯫ ꯃꯇꯝꯗꯨꯗ ꯊꯃꯣꯏ ꯆꯥꯎꯕꯅ ꯍꯥꯏꯔꯦ, ꯇꯥꯗ ꯅꯣꯔꯣꯠꯇꯣꯝ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ, ꯅꯅꯥꯎꯗꯤ ꯁꯦꯟꯁꯨ ꯄꯥꯏꯖꯕ ꯅꯠꯆꯗꯦ, ꯇꯥꯗꯒꯤ ꯍꯛꯆꯥꯡ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯂꯧ ꯊꯔꯝꯒꯗꯧꯕꯒꯦ? ꯇꯥꯗ ꯁꯦꯟ ꯄꯨꯕꯤꯈꯣ, ꯇꯥꯗ ꯑꯅꯥꯕꯗꯣ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯕꯤꯔꯛꯎꯀꯣ ꯍꯥꯏꯕꯁꯤꯒ ꯆꯥꯎꯕꯒꯤ ꯊꯃꯣꯏ ꯆꯥꯎꯕ ꯎꯕ ꯃꯇꯝꯗ ꯅꯣꯔꯣꯠꯇꯣꯝꯅ ꯀꯩ ꯍꯥꯏꯔꯤ? ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯆꯥꯎꯕ, ꯅꯪꯒꯨꯝꯕ ꯊꯃꯣꯏ ꯆꯥꯎꯕꯁꯤ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ? ꯂꯥꯏꯔꯕ ꯑꯃꯨꯛ ꯊꯃꯣꯏ ꯆꯥꯎꯕ ꯂꯩꯇꯦ, ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏꯁꯦ ꯅꯥꯄꯟꯅ ꯑꯍꯪꯅ ꯊꯨꯃꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯤꯠ ꯇꯥꯏꯀꯣ, ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯀꯩꯁꯨ ꯂꯩꯇꯦ, ꯈꯨꯕꯥꯛꯀ ꯈꯨꯅꯝꯒ ꯀꯣ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯗꯅ ꯋꯥꯇꯣꯟꯅ ꯋꯥꯡꯉꯗꯤ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛ ꯃꯉꯛꯊꯨꯝ ꯊꯤꯗꯣꯛꯏꯒ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕ ꯍꯧꯅꯗꯦ, ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯍꯣꯏ ꯑꯅꯦꯝ ꯑꯋꯥꯡ ꯄꯩꯁꯥ ꯄꯥꯏꯗꯕꯗꯨꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯠꯇꯅꯤ, ꯑꯩꯈꯣই ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯕꯁꯨ ꯍꯥꯏꯕ ꯇꯝꯕ ꯉꯝꯄꯣꯟꯇꯦ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ, ꯀꯔꯝ ꯀꯥꯟꯗ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯑꯃꯤꯠ꯫ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯂꯣꯏꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯂꯩꯇ꯭ꯔꯦ, ꯂꯥꯏꯔꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣꯗ, ꯃꯇꯝ ꯑꯃꯗ ꯅꯣꯡꯃꯗꯨꯁꯨ ꯆꯥꯛ ꯆꯥ ꯐꯪꯗꯕ, ꯆꯔꯥ ꯅꯥꯝꯅ ꯍꯦꯜꯂꯒ ꯇꯟ ꯆꯥꯔ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯃ ꯆꯠꯈꯤ ꯃꯃꯥꯡꯆꯠꯇ꯫ ꯂꯥꯏꯔꯕ ꯀꯌꯥ ꯑꯃ ꯆꯥꯕ ꯐꯪꯗꯕ, ꯃꯌꯨꯝ ꯃꯀꯩ ꯁꯥ ꯉꯝꯖꯗꯕ ꯀꯣ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯔꯦ ꯀꯣ, ꯂꯥꯏꯔꯕꯁꯨ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤ, ꯃꯕꯨꯛ ꯆꯥ ꯄꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕꯒ ꯃꯥꯟꯅꯅꯕ ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯪꯕꯤꯕꯗꯨꯅꯤ꯫ ꯂꯥꯏꯔꯕ ꯂꯩꯇꯕ ꯍꯥꯏꯁꯦ ꯀꯅꯥꯕꯨ ꯀꯧꯏ ꯑꯁꯨꯝ ꯍꯥꯏꯕꯗ, ꯃꯍꯥꯛꯀꯤ ꯍꯟꯅꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ, ꯃꯆꯥ ꯃꯁꯨ ꯑꯃ ꯂꯩꯇ꯭ꯔꯕ, ꯄꯤꯕꯥ ꯑꯃ ꯂꯩꯇ꯭ꯔꯕ, ꯁꯥꯒꯩ ꯅꯥꯇꯩꯗ ꯀꯅꯥꯒꯨꯝꯕ ꯂꯩꯇ꯭ꯔꯕ, ꯃꯇꯣꯝꯇ ꯂꯩꯕꯗꯣ, ꯃꯥꯒꯤ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯕꯗꯣ, ꯃꯍꯥꯛꯇꯣ ꯂꯥꯏꯔꯕ ꯀꯧꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕꯅꯤ, ꯃꯇꯦꯡ ꯇꯧꯕꯤꯒꯗꯕꯅꯤ, ꯃꯍꯥꯛꯀꯤ ꯑꯋꯥꯕꯗ ꯀꯟꯕꯤꯒꯗꯕꯅꯤ, ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ, ꯃꯣꯏꯗꯨꯕꯨ ꯂꯥꯏꯔꯕ ꯀꯧꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯆꯞ ꯃꯥꯟꯅꯩ ꯀꯣ, ꯑꯍꯦꯟ ꯑꯊꯣꯏꯒꯤ ꯋꯥꯔꯤꯇꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯦ, ꯃꯣꯏꯅ ꯁꯦꯠꯄ ꯎꯕꯗ ꯂꯥꯏꯔꯕꯁꯨ ꯃꯇꯧ ꯇꯝꯃꯦ꯫ ꯑꯗꯨꯅ ꯋꯥꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗ
ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯥꯗꯣ ꯁꯦꯠꯂꯦꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯁꯦꯠꯀꯗꯕ ꯅꯠꯇꯦ ꯀꯣ. ꯃꯥꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯅꯐꯤꯗ ꯃꯥ ꯂꯨꯄꯥ 10,000 ꯄꯤꯔꯝꯕ ꯌꯥꯏ, ꯂꯥꯏꯔꯕꯒꯤꯗꯤ 5,000 ꯁꯥꯔꯤ 5 ꯐꯪꯉꯦꯕ. ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯖꯗꯦ, ꯏꯁꯥꯒꯤ ꯏꯄꯨꯆꯥꯛ ꯏꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯕ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯃꯥꯖꯀ ꯃꯤꯃꯥꯟꯅꯕꯁꯨ ꯆꯠꯆꯗꯦ. ꯑꯩ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯗꯅ ꯁꯃꯥꯖꯀ ꯇꯤꯟꯅꯗꯕꯁꯨ ꯌꯥꯗꯦ. ꯁꯃꯥꯖꯀꯁꯨ ꯃꯥꯟꯅꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ. ꯑꯗꯨꯒ ꯃꯤꯅꯁꯨ ꯎꯁꯤꯠꯀꯗꯕꯅꯤ. ꯑꯩ ꯂꯩꯇ꯭ꯔꯦ, ꯂꯥꯏꯔꯕꯅ ꯍꯥꯏꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯒꯇ ꯂꯩꯔꯒꯇ ꯂꯥꯏꯔꯕ ꯅꯠꯇꯦ, ꯃꯗꯨꯁꯨ ꯍꯟꯊꯅ ꯈꯟꯕ ꯍꯧꯅꯗꯦ. ꯉꯁꯥꯏꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯗꯣ ꯃꯗꯨꯁꯨ ꯃꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯗꯣꯛꯏ. ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯃꯟꯕ ꯐꯤꯗꯣ ꯅꯥꯟꯅ ꯁꯨꯗꯣꯛꯑꯒ ꯄ꯭ꯔꯦꯁ ꯆꯥꯒ ꯁꯦꯠꯅ ꯇꯧ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯀꯤꯅꯦꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯆꯠꯄ ꯃꯇꯝꯗꯀꯣ, ꯐꯤꯁꯦ ꯅꯥꯟꯅ ꯁꯦꯠꯂꯣꯕ. ꯐꯝꯃꯤꯟꯅꯩ ꯃꯤꯗꯣ ꯃꯥ ꯈꯔ ꯏꯀꯥꯏꯅꯦꯕ, ꯈꯤꯇꯪ ꯃꯥ ꯄꯩꯊꯣꯛꯈꯤꯅꯦꯕ. ꯑꯩ ꯐꯝꯍꯟꯕꯒꯤꯗꯃꯛꯇ ꯐꯤꯖꯦꯠ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯀꯣ. ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯔꯦꯕꯤꯇꯥꯅ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯀꯀꯥ ꯉꯔꯥꯡ ꯌꯥꯝꯅ ꯉꯥꯡꯕꯗꯨꯒ ꯅꯆꯟ ꯏꯀꯥꯏꯕ ꯅꯪꯕꯒ ꯌꯥꯎꯔꯨꯕꯒꯤ ꯀꯤꯅ ꯆꯪꯖꯕꯅꯤ ꯀꯀꯥ ꯍꯥꯏ. ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯉꯥꯡꯈ꯭ꯔꯒꯦ ꯅꯪꯉꯣꯟꯗ? ꯉꯁꯤꯐꯥꯎꯗꯤ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯇꯧꯔꯤ. ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯁꯨ ꯌꯥꯎꯔꯤ. ꯃꯗꯨ ꯅꯪꯅ ꯂꯥꯟꯅ ꯂꯧꯕꯗꯨꯗꯤ ꯀꯀꯥ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ. ꯀꯀꯥ ꯅꯪ ꯅꯐꯝꯗꯗꯤ ꯂꯥꯟꯅ ꯈꯪꯈꯤꯗꯦ. ꯑꯩꯗꯤ ꯂꯨꯅ ꯇꯧꯖꯕꯅꯤ. ꯅꯆꯟꯅ ꯑꯀꯥꯏꯕ ꯉꯥꯡꯕꯒ ꯌꯥꯎꯔꯨꯕ ꯀꯩꯅ ꯆꯪꯖꯩꯕꯅꯤ ꯀꯀꯥ. ꯑꯩꯅ ꯀꯔꯤ ꯆꯩꯈꯤꯒꯦ ꯉꯔꯥꯡ? ꯅꯪꯅ ꯀꯔꯤ ꯉꯥꯡꯈꯤꯒꯦ? ꯃꯇꯝ ꯄꯨꯝꯕꯗꯩꯗꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯅꯤ. ꯑꯩꯅ ꯂꯥꯏꯔꯤꯛ ꯊꯥꯕꯒ ꯅꯪ ꯂꯥꯛꯏ ꯍꯥꯏꯅ ꯅꯪꯕꯨ ꯑꯩꯅ ꯂꯨꯅ ꯇꯧꯔꯤ. ꯉꯁꯥꯏꯁꯨ ꯑꯩꯅ ꯅꯪ ꯊꯥꯖꯗꯒꯩ ꯀꯀꯥꯒꯤ ꯂꯥꯏꯐꯁꯦ ꯃꯀꯣꯛꯇ ꯌꯦꯡꯉꯣ. ꯑꯩ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯊꯥꯒꯠꯂꯒ ꯍꯪꯉꯤꯅꯤ, ꯑꯩ ꯉꯁꯤꯗꯒꯤ ꯏꯆꯟꯅꯨꯄꯤꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ. ꯑꯗꯨꯒ ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯀꯀꯥꯅ ꯉꯔꯥꯡ ꯀꯔꯤ ꯉꯥꯡꯈꯤꯒꯦ? ꯀꯀꯥꯗꯤ ꯍꯧꯖꯤꯛ ꯀꯥꯎꯏ ꯀꯣ. ꯊꯃꯣꯏꯗ ꯂꯩꯖꯗꯕ ꯀꯣ, ꯄꯨꯡꯍꯥꯏ ꯍꯥꯏꯕ ꯄꯨꯡꯁꯥ ꯍꯥꯏꯕ. ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤꯗꯣ, ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯂꯥꯟꯅ ꯂꯧꯕꯗꯨꯗꯤ ꯀꯀꯥ ꯀꯔꯤ ꯍꯥꯏꯅꯤꯀꯣ. ꯀꯀꯥꯗꯤ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯉꯥꯡꯕꯤꯗꯦ. ꯀꯀꯥꯅꯗꯤ ꯅꯪ ꯅꯨꯡꯁꯤꯖꯕꯅꯤ. ꯉꯁꯥꯏꯗꯩ ꯀꯀꯥꯅ ꯅꯪ ꯍꯪꯉꯤꯃꯤ. ꯉꯔꯥꯡꯁꯨ ꯅꯪ ꯀꯀꯥꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯩꯈꯣꯏ ꯑꯃꯤꯠ ꯕꯥꯏ ꯑꯣꯏꯔꯕꯣ? ꯑꯃꯤꯠ ꯎꯈꯤꯗ꯭ꯔꯦ. ꯀꯀꯥ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯁꯤꯒ ꯂꯣꯏꯔꯦ. ꯑꯃꯤꯠ ꯆꯠꯈ꯭ꯔꯕꯣ? ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯃꯇꯝꯗꯤ ꯊꯦꯡꯉꯦꯀꯣ. ꯑꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯇꯝ ꯈꯔ ꯍꯦꯟꯗꯣꯛꯈ꯭ꯔꯦ. ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯒ ꯃꯥꯏ ꯊꯕꯛ ꯂꯩꯅꯕ, ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯄꯣꯊꯥꯔꯁꯤ. ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯕꯥꯏ ꯇꯧꯕꯤꯔꯝꯃꯒ ꯄꯣꯊꯥꯕꯤꯔꯣ. ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯇꯅ ꯃꯇꯝ ꯀꯌꯥ ꯋꯥꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ, ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯏꯆꯦ ꯏꯇꯩꯃ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ, ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯍꯟꯅ ꯅꯣꯛꯆꯔꯤ. ꯃꯇꯝ ꯄꯨꯝꯕꯗ ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯀꯣ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯅꯕ, ꯚꯤꯗꯤꯑꯣ ꯄꯨꯔꯛꯄ ꯉꯝꯖꯅꯕ, ꯇꯣꯄꯤꯛ ꯀꯌꯥ ꯊꯝꯖꯕ ꯉꯝꯅꯅꯕ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤ ꯃꯪꯒꯜ ꯑꯁꯤꯔꯕꯥꯗꯁꯦ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯍꯟꯅ ꯅꯣꯛꯆꯔꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯕꯥꯏ ꯑꯣꯏꯕꯤꯔꯣ. ꯑꯩ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯒꯦ. ꯍꯌꯦꯡꯗꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ, ꯑꯣꯐꯤꯁ ꯆꯠꯄ ꯂꯣꯏꯅꯃꯛ ꯃꯥꯏ ꯃꯊꯧ ꯂꯩꯅꯕꯅꯤꯅꯀꯣ. ꯑꯗꯣ ꯑꯩ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯃꯒꯁꯨ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯇꯧꯖꯒꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣꯀꯣ. ꯑꯃꯤꯠ ꯆꯠꯈ꯭ꯔꯕꯣ? ꯑꯣꯖꯥ ꯆꯠꯂꯒꯦꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯑꯣꯖꯥꯒꯤ ꯅꯦꯠ ꯉꯥꯏꯍꯥꯛ ꯌꯥꯔꯨꯗꯕꯅꯤꯀꯣ. ꯅꯦꯠ ꯌꯥꯔꯨꯗꯕꯒꯤ ꯇꯧꯕꯅꯤ ꯑꯃꯤꯠ. ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯀꯀꯥꯅ ꯍꯪꯕꯁꯨ ꯈꯨꯝꯈꯤꯗ꯭ꯔꯦ. ꯀꯀꯥꯅ ꯍꯥꯏꯕꯁꯤ ꯀꯔꯤ ꯋꯥꯔꯧꯕ ꯂꯩꯇꯕ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯀꯀꯥꯗ ꯁꯦꯡꯅ ꯇꯝꯃꯨ ꯀꯣ.
Ngarangshu kakana nongona kari ngangkhibा leibage kakari ichina unaringada dong dong hainakhibado hekta kautthokpijani ko maduga pauthongnana kakadi leite kakadi hoji haigise lore nang kainyang chai nahangja mande kakana hangyusinda khumde rebita mani laireba haibasi kakana haibasu chume mit tangba khong tekpa asoiba adubu khusoiba adubu laireba ni kaka chume adune sai no ai haiki to loi jawkrami ko kana lejadraba ma kine kana hanna udaba machin manau mache makhege kana lejadraba do aduga chap mana hare ko aduna moisu mit tangba khong tekpa na khapai ko mitang bai sidi mitang su mama gi poribar family macha masu leibe su jawe ko aduga mitang ba khongtek ba akoi maitai na tabada atopa jati na ta sum lamangda lamhangda miram chalaga sendang lambi tamane ko maitai da mitang ga su ko maki macha masu mama mapa loi leibani na khara support phange ko moido laireba haibasu kaide laireba natesu haiba kaide mayang u phangi makhong tekpa mami udaba nungai nungai ribasu jawe ko kakana haijaisina kanagumba maki kanagum leijadaba macha masu kanang leijadaba moido haibani ko moi mating tawgadabani kakana ngarang nangna kai chei khrage haba nangasi kakana mapan makhaidina live hauraga nang laise phung kaya dano nang hayno nang hojik kaka live oibagane kakagi live se hojik taw nang pandre jeng nang kano laktingida ko hoi nang na kakana live hobaga nang lb se hobaga nang like torumba jai thagali adubu nang comment piraktamina kaka haiba ngamde nang na first like toreira second like toreira third like toreira madusu kaka haiba ngamde udabani ko adubu ai mayamda comment tharamu jamna haijai aina khangjanaba khangnabagi damakta ko ado kakana pung pa khade lb hobusika nang laise kuidriya ko kaka sunungaite kakana sai live hobaga hange aigi chanre bita lakte ngasidi kakadi nang haige wa ngasi haige wa sin kawre ngatangi ko ichinawi nungsinabado nungsibado madu pungai hainaba pungsek sangnabani ko ada nangi chumthang khanbado saba loirabo ada kari injang chai chumthang khanba saba loirabo rebita chumthang khanbado saba loirabo rebita tabro neremuko kaka kaim ngangte machandabudi dusu chakchaba mi oirati changbiro hai chadaba mi oirati changbirakanu aina net jaraba changlakpada kaka sauna lerami kaka adudi kakana haidudi nangna comment no u yengdan tawbane nganangi kakana ihobani kari maming kawhre atopa mijati mana kakagi lb da ko wahi thina haikpa adu kakana haibani ichanda haibante nganangi maming do kawhre kari maming no mana nganang yakpani maming bai kaw idi ihobana kai changraba asir name haibra kaino kakagi lb duga ko asir usir name haibra asir name kawhre maming do maitai maming atiaba ko
ꯃꯥꯅ ꯀꯀꯥꯗ ꯍꯥꯏ ꯆꯤꯛꯊꯨ ꯀꯥꯏꯅꯀꯣ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯀꯣꯃꯦꯟ ꯏꯔꯒ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯊꯤꯅꯁꯨ ꯉꯥꯡꯗꯦ ꯃꯤꯉꯣꯟꯗ ꯊꯤꯅꯁꯨ ꯍꯟꯗꯦ ꯀꯩ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯒ ꯉꯥꯡꯅꯔꯨꯔꯒ ꯂꯦꯝꯃꯣꯏꯗꯕ ꯄꯣꯠꯇꯨꯅꯤꯅꯀꯣ ꯃꯗꯨꯒ ꯀꯀꯥꯅ ꯍꯥꯏꯕꯅꯤꯗ ꯆꯥꯛ ꯆꯥꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯐꯖꯅ ꯏꯕꯤꯌꯨ ꯂꯥꯛꯄꯤꯌꯨ ꯆꯥꯛ ꯆꯥꯗꯕ ꯆꯥꯛ ꯍꯥꯏꯕ ꯆꯥꯛ ꯆꯥꯗꯕ ꯃꯤꯗꯣ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛꯄꯤꯅꯨ ꯆꯪꯕꯤꯔꯛꯀꯅꯨ ꯑꯗꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯟꯅ ꯂꯥꯟꯅ ꯁꯦꯟꯁ ꯄꯨꯔꯝꯕꯁꯤꯁꯨ ꯀꯀꯥ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯎꯔꯝꯒꯅꯤ ꯉꯔꯥꯡ ꯀꯣꯃꯦꯟꯗ ꯏꯔꯩꯗꯣ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯈ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯀꯣ ꯑꯗꯨꯒ ꯂꯥꯏꯚ ꯊꯥ ꯂꯣꯏꯔꯒ ꯑꯩ ꯆꯦꯅꯦꯜ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯀꯣꯃꯦꯟ ꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯣꯃꯦꯟꯗꯣ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯥꯏꯚ ꯆꯠꯂꯤꯉꯩ ꯃꯇꯝꯁꯤꯒ ꯀꯅꯥꯒꯨꯝꯕ ꯀꯣꯃꯦꯟ ꯏꯔꯛꯄꯗꯣ ꯃꯗꯨꯗꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯎꯕ ꯐꯪꯉꯔꯣꯏ ꯗꯦꯕꯤꯇꯥ ꯀꯣ ꯑꯗꯣ ꯀꯀꯥ ꯀꯔꯤꯝꯇ ꯉꯥꯡꯗꯦ ꯅꯆꯟꯗꯕꯨꯗꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯗꯤ ꯆꯪꯕꯤꯔꯛꯎ ꯍꯥꯏ ꯆꯥꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯆꯪꯕꯤꯔꯛꯀꯅꯨ ꯃꯗꯨꯅꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯑꯃ ꯂꯐꯣꯏ ꯏꯔꯣꯝꯕ ꯕꯣꯔꯥ ꯑꯃ ꯉꯥ ꯕꯖꯥ ꯑꯃ ꯑꯣꯏꯅ ꯆꯥꯏ ꯋꯥꯎ ꯑꯗꯣ ꯉꯁꯥꯏ ꯀꯀꯥꯅ ꯂꯥꯏꯚ ꯍꯧꯕꯒ ꯂꯥꯛꯑꯝꯕꯗꯤ ꯀꯀꯥꯅ ꯊꯃꯣꯏ ꯀꯌꯥꯝ ꯄꯦꯟꯒꯅꯤ ꯏꯆꯟꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯅꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯅꯅꯦ ꯀꯀꯥꯅ ꯍꯥꯏꯁꯦ ꯅꯪꯅ ꯋꯥꯔꯧꯕꯗꯣ ꯆꯥꯛꯆꯥ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯗꯤ ꯆꯪꯕꯤꯔꯛꯎ ꯍꯥꯏ ꯆꯥꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯗ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯃꯗꯨ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯀꯣꯃꯦꯟ ꯆꯪꯉꯛꯄꯗꯣ ꯃꯥ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯑꯩ ꯗꯥꯏꯔꯤꯁꯤꯒ ꯏꯔꯝꯕꯅꯤ ꯑꯩ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄ ꯀꯣꯃꯦꯟꯗꯣ ꯐꯖꯃꯟꯗꯕꯗꯨꯒ ꯀꯀꯥꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯆꯥꯏꯗꯅ ꯆꯥꯛ ꯆꯥꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯚꯥꯞ ꯇꯥꯅꯩꯗꯅ ꯒ꯭ꯌꯥꯟ ꯇꯥꯅꯩꯗꯅ ꯃꯗꯨꯗ ꯃꯥꯒꯤ ꯀꯣꯃꯦꯟꯗꯣ ꯇꯥꯕꯗ ꯁꯥꯎꯅꯤꯡꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯍꯥꯏꯕ ꯏꯆꯟ ꯏꯇ ꯄꯛꯅꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟ ꯔꯕꯤꯇꯥ ꯅꯨꯡꯁꯤꯕꯤꯅ ꯋꯥꯔꯧꯔꯝꯃꯤ ꯑꯗꯨ ꯀꯀꯥꯗꯤ ꯑꯗꯨꯐꯥꯎ ꯀꯥꯎꯊꯣꯛꯎꯔꯦ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯣ ꯑꯗꯨ ꯀꯣꯃꯦꯟꯗꯨꯁꯨ ꯀꯀꯥꯅ ꯊꯤꯅ ꯉꯥꯡꯉꯨꯗꯦ ꯑꯩꯅ ꯊꯤꯅ ꯉꯥꯡꯕ ꯃꯊꯧ ꯇꯥꯗꯦ ꯀꯩ ꯃꯤꯒꯤ ꯋꯥ ꯉꯥꯡꯗꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥ ꯉꯥꯡꯗꯕ ꯃꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯩ ꯀꯥꯟꯅꯅꯤꯀꯣ ꯌꯨꯝꯗ ꯁꯟ ꯂꯣꯏꯅꯀꯣ ꯁꯟꯗꯨꯒ ꯆꯥꯛ ꯆꯥꯂꯨꯗꯦꯅ ꯊꯦꯡꯒꯨꯅ ꯕꯣꯝ ꯐꯨꯔꯒ ꯁꯟꯗꯣ ꯈꯨꯝꯃꯛꯀꯗ꯭ꯔꯣ ꯑꯗꯨꯒ ꯑꯃꯠꯇꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯔꯦꯕꯤꯇꯥꯗ ꯀꯀꯥꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤꯁꯨ ꯍꯥꯏꯗꯦ ꯂꯥꯜꯂꯤꯁꯨ ꯍꯥꯏꯗꯦ ꯂꯥꯏꯞꯇ ꯂꯩꯕ ꯃꯇꯨꯡꯗ ꯍꯪꯉꯨ ꯀꯀꯥꯅ ꯉꯁꯥꯏ ꯂꯥꯛꯄꯒ ꯔꯦꯕꯤꯇꯥ ꯍꯪꯗ꯭ꯔꯥ ꯍꯪꯉꯨꯅꯦ ꯑꯝꯇ ꯍꯪꯉꯣꯕ ꯂꯩꯔꯤꯕ ꯂꯥꯏꯐꯁꯤꯒ ꯂꯥꯛꯄꯒ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯃꯪꯒꯣꯟꯅ ꯑꯩ ꯍꯪꯕ꯭ꯔꯥ ꯍꯥꯏꯁꯤ ꯑꯝꯇ ꯍꯪꯉꯨꯅꯦ ꯑꯗ ꯅꯪꯅ ꯁꯥꯎꯅꯤꯡꯉꯞ ꯇꯧꯔꯝꯃꯤꯗꯣ ꯅꯪ ꯉꯔꯥꯡ ꯀꯣꯃꯦꯟꯗꯨ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯄꯥꯍꯧꯗ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯥꯎꯔꯝꯕ ꯃꯥꯜꯂꯤ ꯑꯗꯨ ꯀꯀꯥ ꯀꯔꯤꯝ ꯈꯟꯗꯦ ꯀꯣ ꯅꯤꯄꯥꯗꯨꯅ ꯏꯔꯤꯕ ꯀꯣꯃꯦꯟꯗꯨꯒ ꯁꯥꯎꯅꯤꯡꯅ ꯀꯀꯥꯅ ꯉꯥꯡꯕꯅꯦꯕ ꯌꯥꯔꯕ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯇꯥꯏ ꯇꯥꯗꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯀꯀꯥ ꯆꯨꯝꯃꯦ ꯍꯥꯏꯕꯁꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯃꯗꯨꯒꯅꯤ ꯀꯀꯥꯅ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯑꯃ ꯂꯐꯣꯏ ꯏꯔꯣꯝꯕ ꯕꯣꯔꯥ ꯑꯃ ꯉꯥ ꯕꯖꯥ ꯋꯥꯎ ꯁꯨꯄꯔ ꯇꯥꯔꯦ ꯔꯦꯕꯤꯇꯥ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯀꯀꯥꯅ ꯍꯥꯏꯔꯦ ꯇꯥꯔꯕꯣ ꯅꯪ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯀꯀꯥꯅ ꯍꯥꯏꯔꯦ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯏꯁꯨ ꯏꯀꯥꯏꯕꯅꯤ ꯀꯀꯥ ꯀꯔꯤ ꯏꯀꯥꯏ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦꯅ ꯀꯩꯅꯣ ꯑꯣ ꯅꯃꯤꯁ ꯀꯣꯔꯣ ꯏꯌꯥꯝꯕ ꯍꯥꯎ ꯅꯪ ꯂꯩꯔꯝꯃꯤ ꯀꯣꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯟꯅ ꯇꯧꯕꯅꯤ ꯀꯀꯥ ꯂꯣꯏꯗ꯭ꯔꯤ ꯀꯀꯥ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯟꯅ ꯇꯧꯕꯅꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯩ ꯎꯏꯔꯨꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯦ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯀꯣꯔꯧ ꯏꯌꯥꯝꯕ ꯍꯧ ꯏꯌꯥꯝꯕꯁꯨ ꯎꯏꯒꯦ ꯇꯧꯔꯦꯀꯣ ꯑꯗꯨꯁꯨ ꯏꯀꯥꯏꯕꯅꯤ ꯀꯀꯥ ꯃꯗꯨ ꯌꯧꯔꯗꯤ ꯀꯀꯥꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯀꯥꯒꯤꯗꯤ ꯅꯉꯣꯟꯗ ꯍꯥꯏꯔꯦ ꯉꯔꯥꯡ ꯅꯤꯄꯥꯗꯨꯅ ꯂꯥꯛꯄ ꯀꯣꯃꯦꯟꯗꯨꯒ ꯉꯥꯡꯕꯅꯤ ꯑꯇꯩ ꯅꯣꯏꯗ ꯃꯌꯥꯝꯗ ꯄꯛꯅ ꯉꯥꯡꯕ ꯅꯠꯇꯦ ꯃꯗꯨꯒ ꯏꯀꯥꯏꯕꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯈꯪꯈ꯭ꯔꯦ ꯀꯣ ꯀꯀꯥꯗꯤ ꯏꯆꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯟꯅ ꯁꯦꯟꯁ ꯄꯨꯕ ꯇꯥꯔꯒꯗꯤ ꯏꯆꯟꯅ ꯈꯪꯈ꯭ꯔꯦ ꯀꯀꯥꯗꯤ ꯋꯥꯔꯧꯕ ꯂꯩꯇꯦ
ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯟꯅ ꯇꯧꯕꯅꯤ ꯀꯀꯥ, ꯂꯣꯏꯗ꯭ꯔꯤ ꯀꯀꯥ. ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯍꯥꯟꯕ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯒꯁꯨ ꯀꯀꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ. ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯣꯃꯦꯟꯗꯣ ꯊꯝꯗꯕꯅꯤꯅ ꯀꯀꯥꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ? LB ꯂꯥꯏꯚꯅꯤꯅ ꯀꯅꯥꯅ ꯇꯧꯔꯛꯏꯕ? ꯑꯣꯟꯂꯤ ꯀꯣꯃꯦꯟ ꯏꯔꯒꯇꯅꯤ ꯈꯪꯉꯤꯁꯦ, ꯃꯥꯅ ꯇꯧꯔꯛꯏꯃꯤ, ꯃꯥꯅ ꯇꯧꯔꯛꯏꯃꯤ. ꯅꯪꯅ ꯑꯗꯨꯒ ꯀꯣꯃꯦꯟꯗ ꯐꯥꯔꯁ ꯂꯥꯏꯛ ꯀꯀꯥꯅ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯑꯩ ꯈꯪꯉꯦ, ꯑꯩ ꯏꯆꯟꯅ ꯇꯧꯕꯅꯦꯅꯀꯣ. ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏꯒꯤ ꯋꯥꯍꯩꯗꯨꯁꯨ ꯆꯥꯛꯆꯥꯕꯩꯗꯨꯁꯨ ꯑꯗꯨꯁꯨ ꯏꯀꯥꯏꯕꯅꯤ ꯀꯀꯥ ꯍꯥꯏ. ꯃꯗꯨ ꯌꯧꯔꯗꯤ ꯀꯀꯥꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯀꯀꯥꯗꯤ ꯊꯃꯣꯏ ꯇꯤꯡꯖꯕ, ꯆꯨꯝꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯣ. ꯑꯩ ꯑꯇꯣꯞꯄꯗ ꯍꯥꯏꯕ ꯅꯠꯇꯦ. ꯅꯤꯄꯥꯗꯨꯒꯤ ꯀꯣꯃꯦꯟꯗꯨꯒ ꯑꯩꯅ ꯍꯥꯏꯕꯅꯤ. ꯍꯥꯏꯖꯊꯣꯛꯎ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ. ꯃꯗꯨꯒ ꯑꯩꯅ ꯍꯥꯏꯕꯅꯤ, ꯆꯥꯛ ꯆꯥꯔꯗꯤ ꯃꯤ ꯍꯥꯏꯁꯦ ꯃꯤꯒꯤ ꯕꯦꯕꯥꯔ, ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯏꯕꯁꯦ ꯆꯥꯛ ꯆꯥꯕꯗꯤ ꯇꯝꯃꯛꯄꯅꯦꯕꯀꯣ. ꯆꯥꯛ ꯆꯥꯔꯤꯁꯦ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯅꯕꯒꯤ, ꯚꯥꯞ ꯇꯥꯅꯕꯒꯤ, ꯕ꯭ꯔꯦꯟ ꯂꯩꯅꯕꯅꯦꯕ ꯆꯥꯛ ꯆꯥꯔꯤꯁꯦ. ꯃꯤꯁꯦ ꯆꯥꯛ ꯆꯥꯗꯗꯤ ꯂꯥꯝꯃꯗꯤ ꯄꯨꯛ ꯁꯧꯗ꯭ꯔꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅ. ꯑꯉꯥꯎ ꯑꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯗꯅꯀꯣ. ꯆꯥꯛꯀ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯣꯏꯅꯦꯕ. ꯑꯗꯨꯅꯤꯗ ꯀꯀꯥꯅ ꯍꯥꯏꯗꯣꯀꯣ. ꯁꯥꯎꯅꯨ, ꯑꯩ ꯎꯏꯔꯨꯔꯦ, ꯁꯥꯎꯕ ꯌꯥꯗꯦ. ꯑꯣꯀꯦ, ꯀꯣꯔꯧ ꯕꯥꯏ ꯑꯣꯏꯔꯁꯤ ꯀꯣ. ꯄꯨꯡ 2:23, 2:30 ꯐꯥꯒꯗꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ. ꯑꯣꯀꯦ ꯏꯆꯟ ꯔꯦꯕꯤꯇꯥ, ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ. ꯀꯀꯥꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯤꯗꯃꯛꯇ ꯏꯆꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯀꯣꯔꯧ ꯅꯨꯡꯁꯤꯕ ꯀꯣ, ꯃꯗꯤ ꯏꯆꯟ ꯔꯦꯕꯤꯇꯥ, AK ꯕ꯭ꯂꯣꯛ, ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯂꯥꯛꯏꯕ, ꯃꯗꯤ ꯅꯃꯤꯁ ꯀꯣꯔꯧ ꯀꯣ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯏꯁꯀꯥꯔꯠ, ꯄꯨꯝꯅꯃꯛꯄꯨ AGUꯅꯆꯤꯡꯉꯕ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯅꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯅ ꯅꯥꯌꯦꯛꯇꯗꯤ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ. ꯍꯌꯦꯡ ꯑꯁꯨꯡꯉꯩ ꯃꯇꯝꯃꯛꯇꯗ ꯄꯨꯡ 8:30 ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯃꯤꯟꯅꯁꯤ. LBꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯤ. ꯈꯪꯗꯕ ꯀꯌꯥ, ꯈꯪꯕ ꯀꯌꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯅꯥꯌꯦꯛꯇ ꯂꯥꯏꯇꯤꯟ ꯃꯄꯨꯡꯕ, ꯍꯌꯦꯡ ꯑꯃꯨꯛ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ. ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯑꯦꯅꯤ ꯆꯦꯅꯦꯜ ꯃꯩꯇꯩ ꯃꯆꯥꯕꯨ ꯎꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ. ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ. ꯑꯣꯀꯦ, ꯀꯀꯥꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯩꯒꯤꯁꯨ ꯍꯟꯗꯛ ꯖꯤꯑꯣ ꯁꯤꯝꯅꯤꯅ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯑꯇꯩ ꯑꯦꯌꯥꯔꯇꯦꯜꯃꯨꯛ ꯁꯤꯖꯤꯟꯅꯕ ꯇꯧꯕꯅꯤ. ꯀꯀꯥ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ, ꯇꯥꯏ ꯀꯀꯥ. ꯑꯣꯀꯦ, ꯊꯦꯡꯛ ꯌꯨ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ. ꯑꯗꯨꯒ ꯅꯪꯅ ꯂꯥꯟꯅ ꯂꯧꯕ ꯇꯥꯔꯒꯗꯤ ꯀꯀꯥꯗꯤ ꯍꯥꯏꯖ ꯉꯝꯖꯗ꯭ꯔꯦ. ꯀꯀꯥꯗꯤ ꯏꯆꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤꯀꯣ. ꯐꯤꯗꯣ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ. ꯑꯣꯀꯦ, ꯐꯤꯗꯣ ꯂꯣꯏꯔꯒ ꯀꯀꯥ ꯑꯃ ꯂꯧꯒꯦ. ꯉꯁꯤꯒꯤꯗꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯕꯥꯏ ꯑꯣꯏꯔꯁꯤ. ꯀꯀꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ. ꯒꯨꯗ ꯅꯥꯏꯠ, ꯕꯥꯏ. ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ. ꯊꯦꯡꯅ ꯚꯤꯗꯤꯑꯣ ꯌꯦꯡꯒꯅꯨ. ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯃꯨ, ꯍꯛꯆꯥꯡ ꯁꯣꯛꯄꯅꯤꯀꯣ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ, ꯒꯨꯗ ꯅꯥꯏꯠ.